ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯟꯗꯥ ꯁꯥꯄꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯣꯏꯊꯣꯏꯕꯤ ꯀꯧꯕꯤ ꯃꯁꯛꯇ ꯃꯇꯧꯗ ꯁꯪꯈꯣꯟꯕꯤ ꯅꯨꯖꯥꯗꯨ ꯑꯣꯏ ꯊꯪꯕ ꯁꯦꯡꯇꯛ ꯇꯧꯕꯤ ꯈ꯭ꯋꯥꯡ ꯑꯗꯨꯗ ꯁꯅꯥ ꯃꯆꯨꯒꯤ ꯁꯅꯥꯕꯨꯜ ꯃꯥꯅ ꯇꯥꯡꯖꯗꯨꯅ ꯂꯥꯏꯖ ꯏꯁꯤꯡ ꯅꯤꯛ-ꯅꯤꯛ ꯂꯥꯎꯅ ꯄꯥꯊꯣꯛꯄ ꯃꯈꯩ ꯄꯨꯔꯤ꯫ ꯊꯔꯣ ꯊꯥꯔꯤꯛꯊꯥꯛ ꯀꯌꯥꯒꯤ ꯁꯥꯟꯅꯐꯝ ꯑꯣꯏꯔꯤꯕ ꯄꯥꯛ ꯆꯥꯎꯔꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯃꯥꯏꯊꯣꯡ ꯈꯨꯝꯖꯤꯜꯂꯝꯕꯤ ꯃꯨꯔ ꯁꯝꯂꯥꯡ ꯍꯥꯏꯒꯠꯇꯨꯅ ꯁꯝꯂꯥꯡ ꯃꯥꯒꯤ ꯃꯁꯤꯗ ꯁꯤꯜꯂꯤꯕꯤ ꯂꯩꯍꯥꯎ ꯂꯩꯔꯦꯟ ꯁꯤꯡꯉꯦ ꯂꯩꯅꯝ ꯆꯥꯎꯕꯤ ꯃꯥꯁꯨ ꯃꯈ꯭ꯋꯥꯡꯗ ꯌꯩꯔꯔꯤ꯫ ꯊꯝꯕꯥꯜ ꯂꯩꯅꯥꯒꯨꯝ ꯊꯣꯠꯂꯕꯤ ꯈꯣꯡꯌꯥꯟꯅ ꯂꯦꯞꯄ ꯂꯩꯇ ꯊꯥꯡꯗꯨꯅ ꯆꯠꯂꯤꯕꯗꯨ ꯌꯦꯡꯂꯤꯕ ꯃꯉꯥꯎ ꯊꯤꯕ ꯄꯥꯈꯪ ꯈꯔꯗꯨꯁꯨ ꯈꯣꯡꯅꯥꯡ ꯃꯔꯨꯝ ꯑꯗꯨꯗ ꯂꯣꯟꯅ ꯌꯦꯡꯗꯨꯅ ꯑꯁꯨꯝ ꯍꯥꯏꯅꯔꯤ ꯇꯣꯝꯆꯥꯅ꯫ "ꯑꯁ ꯏꯇꯥꯎ ꯄꯨꯛꯅꯥꯎ, ꯎꯕ ꯅꯠꯇ꯭ꯔꯣ ꯊꯣꯏꯊꯣꯏꯕꯤꯅ ꯊꯦꯛ ꯊꯦꯛꯇꯅ ꯆꯠꯂꯤꯁꯦ? ꯎꯍꯩꯃ, ꯑꯩꯗꯤ ꯊꯃꯣꯏꯒꯁꯦ ꯆꯣꯡꯕ ꯂꯦꯞꯈ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯔꯤ꯫ ꯊꯣꯏꯊꯣꯏꯕꯤꯅ ꯑꯩꯒꯤ ꯊꯃꯣꯏ ꯄꯨꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦꯃꯤ꯫ ꯄꯨꯛꯅꯥꯎꯅ, ꯅꯪꯒꯤꯗꯤ ꯉꯁꯤ ꯈꯛꯇꯪ ꯂꯧꯈ꯭ꯔꯤꯕ ꯊꯃꯣꯏꯗꯣ? ꯏꯕꯣ, ꯑꯩꯒꯤꯗꯤ ꯃꯥꯅ ꯅꯍꯥꯟꯅ ꯂꯧꯈ꯭ꯔꯦ, ꯌꯥꯝ ꯀꯨꯏꯔꯦ ꯂꯧꯈꯤꯕ꯫ ꯋꯥꯡꯊꯣꯏꯅ, ꯏꯇꯥꯎꯆꯥ, ꯊꯣꯏꯊꯣꯏꯕꯤꯁꯦ ꯂꯥꯏꯕꯛ ꯊꯤꯗꯅ ꯑꯇꯣꯞꯄ ꯅꯨꯄꯥꯗꯒ ꯌꯨꯝ ꯄꯥꯟꯈ꯭ꯔꯁꯨ ꯑꯩꯗꯤ ꯃꯥꯒꯤ ꯅꯨꯄꯥ ꯑꯇꯣꯝꯕ ꯑꯣꯏꯔꯕꯁꯨꯅꯦ ꯑꯣꯏꯖꯔꯒꯦ ꯈꯜꯂꯤ꯫ ꯌꯥꯝ ꯄꯥꯝꯃꯨꯖꯩ ꯍꯥꯏꯕ ꯃꯥꯁꯦ ꯑꯩꯗꯤ꯫ ꯇꯣꯝꯆꯥꯅ, ꯀꯩꯅꯣꯍꯦ, ꯑꯇꯣꯞꯄꯗ ꯃꯌꯨꯝ 30ꯔꯛ ꯄꯥꯜꯂꯨꯔꯁꯨ ꯀꯩ ꯀꯥꯏꯒꯦ? ꯑꯩꯗꯤ ꯃꯥꯕꯨ ꯑꯗꯨꯝ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯉꯝꯅꯤ꯫ ꯅꯨꯄꯥ ꯑꯇꯣꯝꯕꯒ ꯅꯠꯇꯦ, 10 ꯁꯨꯕ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯌꯥꯏ ꯑꯩꯗꯤ, ꯃꯥꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯐꯪꯅꯤꯕꯨ ꯍꯥꯏꯔꯗꯤ꯫ ꯄꯨꯛꯅꯥꯎꯅ, ꯍꯣꯏꯗ ꯀꯩꯁꯨ ꯀꯥꯏꯗꯦ, ꯅꯨꯄꯥꯅ ꯅꯨꯄꯤ 2 ꯂꯣꯟꯕꯗꯤ ꯌꯥꯏ ꯅꯠꯇ꯭ꯔꯣ? ꯑꯗꯨꯗꯤ ꯅꯨꯄꯤ ꯃꯈꯣꯏꯁꯨ ꯅꯨꯄꯥ 2-3 ꯂꯣꯟꯕ ꯌꯥꯏꯅ, ꯀꯩꯁꯨ ꯀꯥꯏꯗꯦꯕ꯫ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯇꯥꯗꯨꯅ ꯇꯨꯃꯤꯟ ꯂꯦꯞꯂꯤꯕ ꯇꯣꯝꯕ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯍꯥꯏꯔꯛꯏ, "ꯀꯔꯤꯅꯣ ꯅꯣꯏꯒꯤ ꯋꯥꯔꯤꯗꯣ? ꯆꯠꯅꯕꯤꯒꯤ ꯄꯜ ꯋꯥꯡꯕ ꯂꯥꯜꯂꯦ, ꯌꯥꯗ꯭ꯔꯦꯕ ꯇꯥꯕ꯫ ꯅꯨꯄꯤꯁꯨ ꯆꯥꯛ ꯆꯥꯏ ꯍꯥꯏꯗꯅ ꯅꯨꯄꯥꯗꯧꯅ ꯇꯧꯕꯈꯛ ꯌꯥꯔꯣꯏ꯫ ꯅꯨꯄꯤꯅ ꯅꯨꯄꯤ, ꯅꯨꯄꯥꯅ ꯅꯨꯄꯥ, ꯈꯦꯠꯅꯕ ꯈꯪꯉꯨ." ꯄꯨꯛꯅꯥꯎꯅ, ꯀꯩꯅꯣ ꯏꯇꯥꯎ ꯇꯣꯝꯕ, ꯅꯨꯄꯥꯅ ꯅꯨꯄꯤ 2 ꯂꯣꯟꯕ ꯌꯥꯕꯅꯤꯅ ꯅꯨꯄꯤꯁꯨ ꯅꯨꯄꯥ 2 ꯂꯣꯟꯕ ꯌꯥꯐꯝ ꯊꯣꯛꯏ ꯀꯩꯅꯣ? ꯀꯃꯥꯏ ꯌꯥꯗꯣꯔꯤꯒꯦ? ꯑꯗꯨ ꯍꯥꯏꯕ ꯌꯥꯕ ꯋꯥꯔꯣ? ꯅꯣꯏꯕꯨ ꯅꯀꯣꯛꯇꯣ ꯁꯟꯊꯤ ꯌꯥꯟꯕ꯭ꯔꯣ? ꯅꯨꯄꯤꯒꯤꯗꯤ ꯏꯖꯠ ꯍꯥꯏꯕ ꯑꯃ ꯂꯩꯔꯤꯁꯤꯗꯤ꯫ ꯋꯥꯡꯊꯣꯏꯅ, ꯑꯗꯨꯗꯤ ꯅꯨꯄꯤ ꯂꯣꯟꯕ ꯌꯥꯕ ꯅꯨꯄꯥ ꯑꯩꯈꯣꯏꯗꯤ ꯏꯖꯠ ꯂꯩꯇꯕ ꯇꯥꯏꯕꯪ ꯃꯤ ꯇꯥꯔꯦ꯫ ꯑꯁ ꯏꯇꯥꯎ ꯋꯥꯡꯊꯣꯏ, ꯑꯗꯨꯏ ꯋꯥ ꯅꯠꯇꯦꯃꯤ, ꯂꯩ ꯑꯩꯈꯣꯏ ꯅꯨꯄꯥꯒꯤꯁꯨ ꯏꯖꯠ, ꯀꯩꯗꯧꯕꯩ ꯂꯩꯔꯣꯏꯗꯣꯏꯅꯣ? ꯇꯧꯕꯇꯕꯨ ꯅꯨꯄꯥꯗꯤ ꯅꯨꯄꯤ ꯂꯣꯟꯕꯗ ꯀꯥꯏꯕ ꯂꯩꯇꯦ, ꯑꯗꯨꯒ ꯅꯨꯄꯤꯗꯤ ꯅꯨꯄꯥ 2 ꯂꯣꯜꯂꯕꯗꯤ ꯂꯝꯆꯠ ꯆꯨꯝꯗꯕꯤ ꯇꯥꯒꯗꯣꯔꯤꯅꯤ꯫ ꯀꯔꯤꯅꯣ? ꯇꯣꯝꯆꯥꯅ, ꯏꯇꯥꯎ, ꯑꯗꯨꯗꯤ ꯅꯨꯄꯥ ꯑꯩꯈꯣꯏꯁꯨ ꯂꯝꯆꯠꯇꯣ ꯆꯨꯝꯗꯗꯅ ꯅꯨꯄꯤꯗꯣ 2 ꯂꯣꯜꯂꯤꯕ ꯅꯠꯇ꯭ꯔꯣ ꯏꯇꯥꯎ ꯇꯣꯝꯕ? ꯅꯪꯅ ꯍꯥꯏꯔꯤ ꯋꯥꯗꯣ ꯋꯥꯟꯊꯣꯛ ꯑꯃ ꯌꯥꯎꯗꯦꯗ꯫ ꯅꯨꯄꯥꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯄꯨꯁꯤꯜꯂꯛꯄꯗꯅ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯕ, ꯑꯗꯨꯒ ꯅꯨꯄꯤꯅ ꯅꯨꯄꯥ ꯑꯇꯣꯝꯕꯤ ꯄꯨꯁꯤꯜꯂꯛꯂꯒꯅ ꯑꯣꯛꯇꯕꯤ ꯅꯦꯛꯇ ꯍꯥꯏꯕ ꯅꯠꯇꯦ꯫ ꯃꯣꯏꯒ ꯑꯩꯈꯣꯏꯒ ꯀꯔꯤꯗꯕꯨ ꯈꯦꯠꯅꯒꯦ? ꯍꯣꯏ, ꯅꯨꯄꯤ ꯃꯈꯣꯏꯗꯤ ꯃꯄꯥꯡꯒꯜꯕꯨꯗꯤ ꯈꯔ ꯁꯣꯜꯂꯤꯀꯣ, ꯑꯗꯨ ꯃꯉꯥꯏ꯫ ꯑꯗꯨ ꯅꯠꯇꯕ ꯑꯇꯩꯗꯤ ꯀꯔꯤꯁꯨ ꯈꯦꯠꯅꯕ ꯂꯩꯇꯦ꯫ ꯀꯔꯤꯗꯅꯣ ꯃꯈꯣꯏꯒ ꯑꯩꯈꯣꯏ ꯈꯦꯠꯅꯔꯤꯁꯦ? ꯑꯩ ꯋꯥꯈꯜ ꯇꯥꯗꯦ ꯏꯇꯥꯎ ꯇꯣꯝꯕ꯫ ꯄꯨꯛꯅꯥꯎꯅ, ꯏꯇꯥꯎ ꯇꯣꯝꯆꯥ, ꯅꯨꯄꯥꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯍꯦꯜꯂꯤ ꯍꯥꯏꯕ ꯃꯇꯥꯡꯗꯨꯁꯨ ꯍꯦꯟꯗꯕ ꯌꯥꯝ ꯂꯩꯗ꯫ ꯌꯦꯡꯉꯣ, ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯏꯆꯦ ꯁꯥꯐꯕꯤꯗꯣ, ꯐꯧ ꯕꯣꯔꯥ ꯄꯤꯛ ꯄꯤꯛ ꯊꯟꯕꯗꯨꯕꯨ ꯃꯔꯦꯡꯕꯥꯟꯗ ꯊꯣꯡꯒꯠꯂꯒ ꯄꯨꯏꯅꯦ꯫ ꯑꯁ ꯐꯖꯅ ꯀꯟꯕꯅꯤ ꯃꯗꯣ꯫ ꯅꯨꯄꯤꯅꯤ ꯍꯥꯏꯗꯤ ꯏꯆꯦ ꯁꯥꯐꯕꯤꯅꯒ ꯀꯤꯟꯅ ꯊꯤꯜꯂꯗꯤ ꯏꯇꯥꯎ, ꯑꯩꯗꯤ ꯃꯥꯏꯒꯁꯦ ꯄꯩꯗꯣꯏ ꯃꯥꯜꯂꯤ꯫ ꯇꯣꯝꯕꯅ, ꯅꯣꯏꯅ ꯍꯥꯏꯔꯤꯗꯣ ꯑꯩ ꯑꯝꯇ ꯇꯥꯅꯤꯡꯗꯦ, ꯑꯣꯏꯔꯣꯏꯗ ꯋꯥ ꯉꯥꯛꯇꯅꯤ ꯅꯣꯏꯅ ꯉꯥꯡꯉꯤꯗꯣ꯫ ꯋꯥꯡꯊꯣꯏꯅ, ꯏꯇꯥꯎ ꯇꯣꯝꯕ, ꯅꯨꯄꯤꯅ ꯅꯨꯄꯥ 2 ꯂꯣꯟꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯀꯅꯥꯅ ꯊꯝꯂꯝꯕ ꯆꯠꯅ ꯄꯊꯥꯞꯅꯣ? ꯅꯪ ꯇꯥꯏꯌꯨꯅꯦ ꯑꯗꯨꯗꯤ꯫ ꯂꯥꯏꯅꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯥꯡꯗ ꯊꯣꯔꯛꯂꯒ ꯅꯨꯄꯤꯗꯤ ꯅꯨꯄꯥ 2 ꯂꯣꯟꯕ ꯌꯥꯗꯦ ꯀꯥꯏꯅ ꯍꯥꯏꯔꯝꯕ꯭ꯔꯣ? ꯍꯥꯏꯔꯝꯃꯣꯏꯗ ꯀꯩꯁꯨ, ꯅꯠꯇ꯭ꯔꯣ? ꯃꯁꯤꯒꯤ ꯆꯠꯅꯕꯤꯁꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯁꯦꯝꯕ ꯑꯣꯏꯔꯤꯅꯤ, ꯅꯠꯇ꯭ꯔꯣ? ꯏꯇꯥꯎ ꯋꯥꯡꯊꯣꯏ, ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯆꯠꯅꯔꯛꯂꯕꯅꯤ ꯅꯨꯄꯤꯅ ꯅꯨꯄꯥꯒꯤ ꯃꯈꯥ ꯊꯥꯔꯒ ꯂꯩꯕ ꯍꯥꯏꯕꯁꯦ꯫ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯅꯨꯄꯤꯅ ꯂꯣꯏꯅ ꯇꯧꯕ ꯉꯝꯂꯣꯏ꯫ ꯃꯔꯝꯁꯤ ꯂꯩꯕꯒꯤ ꯅꯠꯇ꯭ꯔꯣ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯅꯨꯄꯤꯅ ꯅꯨꯄꯥꯒꯤ ꯂꯨꯈꯥꯛ ꯆꯥꯔꯤꯗꯣ? ꯋꯥꯡꯊꯣꯏꯅ, ꯍꯩ, ꯃꯗꯨꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯀꯤ ꯆꯥꯛ ꯂꯨꯈꯥꯛ ꯆꯥꯅꯩꯗꯣ ꯃꯗꯨꯗꯤ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯆꯠꯅꯕꯤ ꯅꯠꯇꯦ, ꯃꯤꯔꯝꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯆꯥꯎꯈꯠꯇꯕ ꯆꯠꯅꯕꯤꯅꯤ, ꯈꯪꯉꯕ꯭ꯔꯣ? ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯗꯤ ꯅꯨꯄꯤ ꯑꯃꯕꯨ ꯃꯃꯜ ꯌꯥꯝ ꯋꯥꯡꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯂꯨꯍꯣꯡꯂꯕ ꯅꯨꯄꯤ, ꯂꯩꯃ ꯃꯤꯡꯊꯣꯜ ꯐꯪꯂꯒ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯁꯥꯟꯅꯩ ꯌꯨꯅꯩꯔꯒ ꯆꯥꯈ꯭ꯔꯕ ꯅꯨꯄꯥꯗꯨꯒꯤ ꯂꯨꯈꯥꯛꯇꯨꯗ ꯆꯥꯛ ꯄꯤꯖꯔꯦ, ꯑꯗꯨꯗꯤ ꯌꯨꯝ ꯑꯗꯨꯝ ꯀꯥꯏꯕ ꯇꯥꯕ꯫ ꯇꯁꯦꯡꯕꯗꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯂꯥꯛꯂꯤꯕ ꯅꯨꯄꯤꯗꯨꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯨꯗ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ
ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯍꯧꯔꯦꯀꯣ ꯍꯥꯏꯗꯅ ꯆꯥꯛ ꯆꯥꯈꯣꯝ 7 ꯏꯟꯒꯅꯤ ꯑꯗꯨꯒ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯂꯩꯃ ꯃꯉꯣꯟꯗ ꯆꯥꯈꯣꯝ 3 ꯏꯟꯒꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯆꯥꯔꯤꯕ ꯅꯨꯃꯤꯠꯇꯨꯒꯤ ꯆꯥꯈꯣꯝ 10ꯗꯨꯅ ꯄꯨꯟꯁꯤꯒꯤ ꯑꯃꯠꯇ ꯑꯣꯏꯔꯕꯅꯤ ꯌꯨꯝ ꯑꯃ ꯄꯥꯟꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯅ ꯊꯥꯖꯅꯔꯤꯕꯅꯤ ꯌꯨꯝꯂꯩꯃ ꯅꯨꯄꯤꯗꯨꯅ ꯑꯣꯏꯔꯦ ꯇꯥꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯒꯅꯦ ꯈꯪꯗ꯭ꯔꯗꯤ ꯋꯥ ꯌꯥꯝꯁꯨ ꯉꯥꯡꯂꯨꯅꯨ ꯆꯣꯞꯄ ꯅꯪꯖꯅꯤ ꯅꯪ ꯇꯣꯝꯕꯅ ꯑꯣ ꯑꯗꯨꯗꯤ ꯁꯣꯅꯣ ꯆꯨꯕ ꯅꯣꯏꯅ ꯉꯥꯡꯂꯤꯕ ꯅꯨꯄꯤꯅ ꯅꯨꯄꯥ ꯑꯅꯤ ꯂꯣꯟꯕ ꯌꯥꯏ ꯍꯥꯏꯔꯤꯁꯦ ꯆꯨꯝꯍꯜꯂꯁꯦ ꯍꯥꯏꯔꯣ ꯋꯥꯡꯊꯣꯏꯅ ꯑꯗꯨꯕꯨꯗꯤ ꯆꯠꯅꯕꯤ ꯑꯣꯏꯅ ꯅꯨꯄꯤꯅ ꯅꯨꯄꯥ ꯑꯇꯣꯝꯕꯗ ꯃꯌꯨꯝ ꯄꯥꯟꯕꯁꯦ ꯑꯔꯥꯟꯕꯅꯤꯅ ꯑꯔꯥꯟꯕ ꯑꯗꯨꯝ ꯇꯧꯔꯅꯤ ꯇꯧꯕꯇꯕꯨ ꯌꯥꯗꯕ ꯂꯩꯇꯦ ꯌꯥꯏ ꯍꯥꯏꯕꯅꯤ ꯌꯥꯏ ꯍꯥꯏꯕ ꯑꯩꯅ ꯍꯥꯏꯁꯦ ꯌꯥꯗꯕꯗꯤ ꯑꯝꯇ ꯂꯩꯇꯦ ꯇꯣꯝꯕꯅ ꯑꯁ ꯌꯥꯔꯦ ꯌꯥꯔꯦ ꯅꯣꯏꯒꯨꯝꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯤ ꯃꯌꯥꯝꯁꯦ ꯂꯩꯕꯗꯒꯤ ꯅꯨꯄꯤ ꯐꯠꯇꯕꯤ ꯃꯧ ꯐꯠꯇꯕꯤ ꯃꯌꯥꯝ ꯊꯣꯔꯛꯏꯁꯤꯅꯤ ꯑꯗꯨꯕꯨꯗꯤ ꯏꯇꯥꯎ ꯇꯣꯝꯕ ꯄꯣꯠꯁꯛ ꯑꯃ ꯂꯩꯔꯕꯗꯤ ꯃꯥꯒꯤ ꯑꯐꯕꯇ ꯈꯔꯗꯨꯃꯛ ꯂꯩꯕ ꯇꯥꯕꯅꯤ ꯅꯨꯄꯤ ꯃꯣꯏꯁꯨ ꯐꯠꯇꯕ ꯃꯌꯥꯝ ꯂꯩ ꯂꯩꯇꯕ ꯅꯠꯇꯦ ꯑꯗꯣ ꯅꯨꯄꯥ ꯑꯩꯈꯣꯏꯁꯨ ꯀꯌꯥꯝ ꯐꯔꯒꯦ ꯅꯨꯄꯥ ꯐꯠꯇꯕ ꯌꯥꯝ ꯂꯩꯀꯣ ꯏꯇꯥꯎ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯅꯣꯏ ꯄꯥꯕ ꯌꯨꯔꯥꯏ ꯆꯨꯕꯗꯣ ꯅꯣꯏ ꯏꯃꯥ ꯂꯥꯟꯁꯨ ꯂꯥꯟꯖꯗꯕꯤ ꯊꯕꯛ ꯁꯨꯔꯒ ꯂꯩꯖꯕꯤꯗꯣ ꯑꯗꯨꯝ ꯐꯨꯕꯤꯔꯤꯗꯨꯅꯤ ꯌꯥꯔꯦ ꯅꯪꯒꯤꯗꯤ ꯀꯌꯥꯝ ꯐꯔꯗꯅ ꯅꯨꯄꯤꯒꯤ ꯋꯥꯗꯣ ꯇꯣꯛꯈ꯭ꯔꯣ ꯃꯤꯒꯤ ꯅꯨꯄꯥ ꯂꯩꯔꯕ ꯅꯨꯄꯤꯗꯨꯕꯨ ꯃꯨꯜꯂꯒ ꯂꯧꯔꯒ ꯐꯖꯔꯦ ꯈꯟꯖꯔꯤꯕ ꯍꯥ ꯐꯔꯦ ꯀꯥꯏꯅ ꯈꯟꯖꯔꯤꯕ ꯋꯥꯈꯜꯗꯨꯅ ꯀꯌꯥꯝ ꯑꯐꯕ ꯄꯣꯛꯇꯣꯔꯤꯒꯦ ꯑꯗꯨꯅ ꯀꯔꯤ ꯑꯐꯕ ꯄꯨꯔꯛꯇꯣꯔꯤ ꯍꯥꯏꯕꯅꯤꯗ ꯍꯩꯃꯥ ꯏꯇꯥꯎ ꯇꯣꯝꯕ ꯑꯗꯨꯗꯤ ꯋꯥꯒꯤ ꯋꯥꯅꯤ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯅꯠꯇꯦ ꯑꯩꯕꯨ ꯃꯤꯒꯤ ꯅꯨꯄꯤꯗꯨ ꯀꯃꯥꯏꯅ ꯂꯧꯔꯨꯗꯣꯔꯤꯅꯣ ꯅꯪ ꯁꯤꯗꯤꯕ ꯇꯣꯝꯆꯥ ꯉꯁꯥꯏꯗꯒꯤ ꯃꯔꯤ ꯅꯔꯤꯕꯗꯨ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯃꯀꯣꯛ ꯑꯐꯥꯕꯗꯨ ꯍꯣꯠꯂꯤ ꯑꯗꯨꯒ ꯍꯥꯏ ꯑꯁ ꯑꯩꯅꯦ ꯇꯥꯅꯤꯡꯗꯕꯅ ꯅꯥꯔꯦ ꯁꯦꯛꯇ ꯀꯧꯇꯥ ꯁꯦꯒꯥꯏꯕ ꯑꯩꯈꯣꯏꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡꯁꯤꯗ ꯑꯗꯨꯒꯤ ꯁꯔꯨꯛ ꯋꯥꯗꯣ ꯉꯥꯡꯅꯔꯒ ꯀꯔꯤ ꯀꯥꯟꯅꯗꯣꯔꯤꯒꯦ ꯑꯣ ꯑꯉꯝ ꯑꯊꯧ ꯁꯦꯝꯗꯣꯛꯄ ꯉꯝꯕꯁꯤꯡꯅꯅꯦ ꯃꯥꯏ ꯁꯦꯝꯗꯣꯛꯆꯔꯤ ꯆꯠꯁꯤꯂꯣ ꯒꯟꯖꯥ ꯊꯧꯁꯤ ꯄꯨꯛꯅꯥꯎꯅ ꯍꯣꯏꯗ ꯅꯨꯄꯤ ꯊꯤꯕꯁꯨ ꯐꯪꯂꯣꯏꯗꯕ ꯑꯩꯈꯣꯏꯅ ꯅꯨꯄꯤꯒꯤ ꯃꯔꯝꯗ ꯌꯥꯝ ꯈꯪꯈ꯭ꯔꯦ ꯑꯃꯨꯛꯇꯣꯏꯕ ꯂꯥꯎꯁꯤ ꯆꯠꯂꯁꯤ ꯑꯗꯣ ꯉꯁꯥꯏꯒꯤ ꯅꯨꯄꯥꯒꯤ ꯂꯨꯈꯥꯛ ꯆꯥꯕꯗꯨꯃꯗꯤ ꯇꯨꯀꯠꯆꯩꯍꯦ ꯑꯩꯅ ꯅꯨꯄꯤꯒꯗꯣ ꯑꯣꯏꯔꯝꯃꯗꯤ ꯑꯣꯔꯒ ꯁꯤꯗꯧ ꯃꯥꯜꯂꯤ ꯋꯥꯡꯊꯣꯏꯅ ꯍꯣ ꯐꯔꯦ ꯐꯔꯦ ꯁꯤ ꯋꯥꯔꯤꯁꯦ ꯁ꯭ꯋꯥꯏ ꯊꯨꯞꯆꯜꯂꯁꯤ ꯂꯥꯎ ꯀꯣꯡꯀ꯭ꯋꯥ ꯑꯃꯃꯝ ꯁꯥꯏꯒꯥꯏꯔꯒ ꯒꯟꯖꯥ ꯊꯧꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯃꯔꯤꯗꯨ ꯀꯥꯟꯅꯗꯕꯗ ꯋꯥꯔꯦꯝ ꯀꯌꯥ ꯉꯥꯡꯅꯗꯨꯅ ꯃꯇꯝ ꯃꯥꯡꯕ ꯌꯥꯕ ꯃꯥꯡꯍꯜꯂꯒ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯕ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ ꯁꯣꯝꯗ ꯊꯣꯏꯊꯣꯏꯕꯤ ꯏꯁꯤꯡ ꯁꯅꯥꯕꯨꯟ ꯑꯗꯨ ꯄꯨꯗꯨꯅ ꯊꯣꯡꯒꯥꯜ ꯂꯥꯟꯁꯤꯜꯂꯛꯄꯗ ꯁꯝꯕꯜꯂꯩ ꯃꯔꯨꯝ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯈꯔꯁꯨ ꯂꯨꯝꯗꯨꯅ ꯌꯦꯡꯂꯛꯂꯝꯃꯤ ꯌꯥꯝꯁꯨ ꯌꯥꯝꯃꯟꯕ ꯖꯥꯠꯅꯤ ꯊꯣꯏꯊꯣꯏꯕꯤꯗ ꯉꯥꯎꯖꯕ ꯄꯥꯈꯪꯁꯤ ꯃꯁꯛ ꯃꯇꯧꯗꯤ ꯂꯥꯏꯔꯦꯝꯕꯤ ꯍꯦꯛ ꯃꯥꯜꯂꯨꯕꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯅꯤ ꯄꯥꯈꯪ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯀꯌꯥꯅ ꯃꯥꯕꯨ ꯂꯨꯝꯗꯨꯅ ꯌꯦꯡꯂꯤꯕ ꯅꯨꯡꯁꯤꯖꯥꯎ ꯊꯣꯏꯊꯣꯏꯕꯤ ꯆꯪꯂꯛꯂꯕꯗ ꯃꯥꯒꯤ ꯃꯇꯥꯎ ꯕꯣꯠꯆꯥꯗ ꯍꯥꯏ ꯏꯇꯥꯎ ꯂꯥꯛꯑꯦ ꯃꯥ ꯍꯦꯛ ꯆꯪꯈꯤꯕꯒ ꯑꯩꯈꯣꯏꯅꯤꯁꯨ ꯃꯅꯤꯡꯗ ꯂꯨꯝꯗꯨꯅ ꯌꯦꯡꯁꯤꯀꯣ ꯍꯣꯏ ꯌꯥꯏ ꯌꯦꯡꯁꯤ ꯇꯥꯎ ꯑꯗꯣ ꯃꯣꯏ ꯃꯄꯨ ꯏꯕꯨꯡꯉꯣ ꯐꯥꯏꯔꯦꯟꯖꯥꯎꯗꯣ ꯑꯃꯨꯛ ꯊꯦꯡꯅꯔꯗꯤ ꯇꯜꯂꯤꯍꯦ ꯏꯇꯥꯎ ꯃꯄꯨꯗꯨꯔꯣ ꯀꯩꯝ ꯈꯜꯂꯨꯅꯨꯍꯦ ꯃꯥꯏ ꯃꯄꯨꯗꯣ ꯑꯗꯨ ꯌꯥꯝ ꯄꯪꯕ ꯃꯤꯗꯨꯕꯨ 이부 헤헤 가이나가 녹수내려가네 마티엔 그래 빵신바다바 마수는 비세 아담 삐르르동도 부어봐 이땅 누시서 낭느디 이라이라이나 하이리바 꾸인이 힝락바 미오이브기 얌식문이고 이부 파이렌장도 라이나 칼루누헤 이따오바사 한우부두기라바 낭느 와리세 아스 야리 깹다 칼루누세 아이따오게요 하이도나 아니도 토이토이비기 마닝데 룸두나 뚜민 삼발레이 마룸다기 예잉리 토이토이비수 이몽데 이싱 스나불라도 탐루라가 상고이다기 양곡 어두 럭톡두나 쟁카이도 레이람미 단자두다 토이토이비기 마도 파이렌자우수 마쿠타 리기제수 아간바도 파이라가 마욤 마이카이 달락람미 ꯆꯠꯅ ꯃꯆꯤꯟꯗꯁꯨ ꯉꯥꯡꯂꯤ ꯅꯣꯡꯊ꯭ꯔꯩ ꯄꯥꯝꯕꯤ ꯑꯃꯇ ꯊꯤꯕꯕꯨ ꯑꯃ ꯄꯥꯎ ꯍꯦꯛ ꯐꯪꯗꯦꯅꯦꯁꯦ ꯅꯠꯇꯦ ꯍꯧꯖꯤꯛꯄꯨ ꯑꯩꯕꯨ ꯀꯔꯥꯏꯗꯅꯣꯕꯨ ꯊꯤꯔꯨꯗꯧꯔꯤꯁꯦ ꯃꯍꯧꯁꯥꯗꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯍꯧꯔꯝꯂꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯁꯅꯥꯗꯒꯤ ꯍꯦꯟꯅ ꯇꯥꯡꯈ꯭ꯔꯦ ꯑꯩ ꯆꯥꯔꯥ ꯑꯃ ꯊꯤꯔꯒꯅꯦ ꯑꯊꯨꯕꯗ ꯊꯥꯖꯤꯜꯍꯧꯗꯕ ꯌꯥꯗꯦ ꯃꯨꯠꯈꯤꯕ ꯇꯥꯔꯦ ꯈꯔ ꯂꯩꯔꯗꯤ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯏꯟꯈꯠꯂꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯑꯁꯤꯒꯨꯝꯕ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯈ꯭ꯔꯕ ꯏꯅꯥꯠ ꯂꯥꯏꯅꯤꯡꯒ ꯃꯔꯤ ꯂꯩꯅꯔꯤꯕ ꯄꯥꯝꯕꯤꯁꯤꯡ ꯑꯁꯤ ꯌꯣꯛꯈꯠꯀꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯃꯆꯤꯟꯗꯅꯤ ꯐꯔꯤꯕ ꯃꯣꯏꯅ ꯊꯧꯅꯥ ꯐꯗꯣꯏꯁꯤ ꯃꯧ ꯑꯅꯤ ꯈꯠꯅꯔꯦ ꯍꯥꯏꯔꯗꯤ ꯃꯇꯨꯟ ꯊꯥꯡꯒꯗꯅ ꯆꯦꯜꯂꯒ ꯇꯥꯔꯨꯅꯤ ꯇꯧꯔꯤꯕ ꯑꯗꯨꯅꯗꯤ ꯀꯌꯥꯝ ꯑꯐꯕ ꯈꯨꯟꯅꯥꯏ ꯑꯣꯏꯔꯛꯇꯧꯔꯤꯒꯦ ꯐꯨꯅꯤꯡꯕꯅꯤ ꯈꯨꯠ ꯏꯁꯥꯒꯁꯦ ꯃꯔꯦꯡ ꯆꯠꯂꯤ ꯑꯩ ꯍꯥꯏꯗꯨꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯥꯛꯄꯗ ꯃꯥꯒꯤ ꯊꯣꯡꯒꯥꯜꯗ ꯅꯨꯡꯁꯤꯖꯥꯎ ꯑꯃꯗꯤ ꯕꯣꯆꯥꯅ ꯂꯨꯝꯂꯒ ꯃꯁꯨ ꯊꯣꯏꯊꯣꯏꯕꯤꯅ ꯆꯦꯡꯈꯞꯄ ꯌꯦꯡꯂꯤꯕꯗꯨ ꯎꯔꯝꯃꯤ ꯁꯤꯌꯥ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯤꯁꯦ ꯋꯥꯔꯛꯇꯕ ꯃꯆꯥꯁꯤꯡꯁꯦ
ꯃꯈꯣꯏꯗ ꯁꯤꯡꯅꯔꯨꯔꯕꯗꯤ ꯍꯅꯨꯕꯩꯕꯨꯗꯤ ꯄꯦꯠ ꯃꯦꯈꯥꯏꯗꯨꯅ ꯍꯥꯠꯀ ꯍꯥꯏꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯈꯣꯏꯁꯤꯗꯤ ꯌꯥꯅ ꯌꯥꯅꯕ ꯂꯣꯏꯅ ꯁꯤꯟꯅꯔꯒ ꯉꯥꯄ꯭ꯔꯨꯝ ꯃꯃꯩꯗ ꯈꯨꯖꯤꯅ ꯁꯤꯠꯄ ꯇꯥꯍꯜꯂꯒ ꯂꯣꯏꯔꯦ꯫ ꯈꯪꯅꯤꯗꯅ ꯇꯧꯒꯦꯕ ꯉꯁꯤ꯫ ꯍꯟꯅꯨꯕ ꯐꯩꯔꯦꯟꯖꯥꯎ ꯅꯨꯡꯁꯤꯖꯥꯎ ꯑꯃꯗꯤ ꯕꯣꯆꯥꯅ ꯂꯨꯝꯗꯨꯅ ꯐꯝꯂꯤꯕꯗꯨꯒꯤ ꯃꯅꯤꯡꯗꯨꯗ ꯃꯈꯣꯜ ꯑꯃꯠꯇ ꯊꯣꯛꯍꯟꯗꯅ ꯇꯨꯃꯤꯟꯅ ꯐꯝꯊꯔꯛꯏ꯫ ꯅꯨꯄꯥ ꯑꯅꯤꯗꯨꯗꯤ ꯊꯣꯏꯊꯣꯏꯕꯤ ꯌꯦꯡꯅꯕ ꯍꯣꯠꯅꯔꯤꯉꯩ ꯇꯨꯡꯃꯥꯡꯗ ꯌꯦꯡꯂꯨꯕ ꯅꯠꯇꯦ꯫ ꯐꯩꯔꯦꯟꯖꯥꯎ ꯂꯩ ꯈꯪꯗꯕꯅ ꯅꯨꯡꯁꯤꯖꯥꯎꯅ ꯕꯣꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ, "ꯏꯇꯥꯎ ꯕꯣꯆꯥ, ꯊꯣꯏꯊꯣꯏꯕꯤꯁꯦ ꯑꯩ ꯌꯥꯝ ꯄꯥꯝꯖꯔꯤꯕꯣ, ꯀꯃꯥꯏ ꯇꯧꯅꯤ ꯏꯇꯥꯎ? ꯍꯦꯛꯇ ꯍꯥꯏꯔꯁꯤꯔꯣ ꯑꯩꯕꯣ?" "ꯏꯇꯥꯎ ꯅꯨꯡꯁꯤ, ꯄꯥꯝꯕꯕꯨꯗꯤ ꯑꯩꯁꯨ ꯄꯥꯝꯂꯤꯕꯅꯤ ꯀꯩꯅꯣ, ꯁꯛ ꯐꯖꯕꯅꯤꯅ ꯑꯗꯨꯗ ꯍꯥꯏꯕ ꯏꯀꯥꯏ ꯂꯩꯔꯕꯩ ꯋꯥꯅꯤ." "ꯑꯗꯨ ꯏꯇꯥꯎ ꯕꯣꯆꯥ, ꯅꯨꯡꯁꯤ ꯍꯥꯏꯅ ꯑꯃꯨꯛꯇꯪ ꯐꯣꯡꯗꯣꯛꯄꯗꯤ ꯐꯕꯅꯤ, ꯀꯅꯥ ꯈꯪꯅꯤ ꯌꯥꯔꯛꯄꯁꯨ." "ꯍꯣꯏ ꯏꯇꯥꯎ ꯅꯨꯡꯁꯤ, ꯐꯣꯡꯕꯗꯤ ꯌꯥꯕꯖꯥꯠꯅꯤ, ꯑꯗꯣ ꯃꯣꯏꯒꯤ ꯃꯄꯨꯗꯣ ꯇꯟꯗꯤ ꯇꯜꯂꯤꯀꯣ ꯑꯩ." "ꯑꯁ, ꯅꯪꯅ ꯃꯔꯣꯜ ꯑꯃ ꯍꯅꯨꯕꯗꯨꯗ ꯍꯥꯏꯂꯦ꯫ ꯍꯅꯨꯕꯗꯨꯒ ꯅꯠꯇꯦ ꯅꯨꯡꯁꯤꯅꯗꯣꯏꯁꯦ, ꯊꯣꯏꯊꯣꯏꯕꯤꯒꯅꯤꯀꯣ, ꯊꯣꯏꯊꯣꯏꯕꯤꯒ." "ꯀꯩꯅꯣ ꯈꯪꯗꯦꯃꯤ." "ꯏꯇꯥꯎ ꯅꯨꯡꯁꯤ, ꯐꯔꯦ, ꯑꯃꯨꯛꯇꯪꯗꯤ ꯍꯥꯏꯔꯒ ꯌꯦꯡꯉꯁꯤ, ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ. ꯑꯗꯣ ꯍꯥꯏꯕꯗꯤ ꯅꯪ ꯍꯥꯏꯌꯨ, ꯑꯗꯨꯒ ꯊꯣꯏꯊꯣꯏꯕꯤꯅ ꯑꯄꯥꯝꯕ ꯃꯃꯥꯏ ꯈꯟꯖꯔꯁꯅꯤ ꯀꯣ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ." "ꯍꯣꯏ ꯏꯇꯥꯎ ꯕꯣꯆꯥ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ." ꯍꯥꯏꯗꯨꯅ ꯉꯥꯡꯅꯔꯤ ꯐꯩꯔꯦꯟꯖꯥꯎ ꯃꯥꯁꯨ ꯋꯥꯔꯤꯗꯨ ꯇꯥꯅ ꯇꯥꯅ ꯅꯨꯡꯁꯤꯖꯥꯎꯗ ꯑꯃꯨꯛ ꯌꯦꯡ, ꯕꯣꯆꯥꯗ ꯑꯃꯨꯛ ꯌꯦꯡꯂꯝꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯀꯅꯥꯅꯣꯅꯦ ꯅꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯏꯁꯨ ꯅꯨꯄꯤ ꯄꯥꯝꯂꯤꯁꯤꯕꯣ?" ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯔꯤꯕ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯁꯠꯀ ꯈꯨꯝꯃꯤ, "ꯏꯇꯥꯎ ꯑꯩꯈꯣꯏꯅꯤꯃꯛꯅꯤꯗ." ꯍꯥꯏꯔꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯄꯗ ꯐꯩꯔꯦꯟꯖꯥꯎꯅ ꯅꯤꯡꯒꯥꯡꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯅꯨꯄꯥ ꯑꯅꯤꯗꯨ ꯈꯪꯆꯦꯟ ꯆꯦꯟꯕꯗ ꯃꯃꯥꯏ ꯊꯣꯝꯖꯤꯟꯅꯗꯨꯅ ꯑꯃꯨꯛ ꯂꯣꯡꯅ ꯇꯥꯏ꯫ ꯐꯩꯔꯦꯟꯖꯥꯎ ꯑꯁꯥꯎꯕꯒ ꯎꯠꯇꯦ, ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯍꯥꯏ, "ꯍꯥꯏ, ꯀꯩꯅꯣꯅꯦ ꯅꯣꯏꯕꯣ? ꯄꯥꯈꯠꯀꯅꯨ ꯄꯥꯈꯠꯀꯅꯨ, ꯁꯦ ꯏꯄꯨ ꯋꯥ ꯍꯥꯏꯒꯦ, ꯇꯥꯋꯣ ꯅꯣꯏ ꯑꯅꯤꯃꯛ꯫ ꯌꯦꯡꯉꯣꯏ, ꯏꯄꯨꯅꯒ ꯑꯍꯜ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄꯅꯦ, ꯏꯁꯨ ꯊꯣꯏꯊꯣꯏꯕꯤꯒꯤ ꯅꯨꯄꯥ ꯑꯐꯕ ꯑꯃ ꯊꯤꯔꯤꯕꯅꯤꯅ ꯄꯨꯁꯦ꯫ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯀꯅꯥꯅꯣꯅꯦ ꯏꯁꯨꯕꯨ ꯅꯨꯡꯁꯤꯔꯤꯕꯁꯤꯕꯣ? ꯍꯥꯏꯌꯨ ꯍꯥꯏꯌꯨ." ꯅꯨꯡꯁꯤꯖꯥꯎꯅ, "ꯏꯄꯨ, ꯏꯇꯥꯎ, ꯑꯩꯈꯣꯏꯅꯤꯃꯛꯅꯤ ꯏꯄꯨ." "ꯏꯁꯦ, ꯅꯈꯣꯏ ꯑꯅꯤꯃꯛꯅꯤ ꯍꯥꯏꯕ? ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯁꯨꯗꯤ ꯑꯃꯈꯛꯇꯅꯤ, ꯅꯈꯣꯏ ꯑꯅꯤꯃꯛꯇ ꯂꯩꯕꯗꯤ ꯀꯔꯝ ꯌꯥꯔꯗꯒꯦꯗꯣ? ꯏꯁ, ꯂꯨꯗꯧꯔꯤꯗ ꯑꯗꯨꯗꯤ ꯇꯧꯔꯤꯁꯦ." "ꯁꯨꯝꯗꯧꯔꯣ ꯏꯕꯨꯡꯉꯣ, ꯏꯄꯨꯅꯅꯦ ꯅꯈꯣꯏ ꯑꯅꯤꯕꯨ ꯆꯥꯡꯌꯦꯡꯂꯒꯦ, ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯝ ꯃꯣꯛꯄ ꯅꯨꯄꯥ ꯃꯥꯟꯕ ꯅꯨꯄꯥꯗ ꯏꯁꯨ ꯅꯨꯄꯤ ꯄꯤꯔꯒꯦ, ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤꯅꯦ ꯍꯌꯦꯡꯗꯒꯤ ꯏꯄꯨꯒꯤ ꯌꯨꯝꯗ ꯍꯦꯛ ꯍꯦꯛ ꯀꯣꯏꯊꯣꯔꯛꯎ, ꯌꯥꯏꯀꯣ? ꯌꯥꯅꯤꯡꯂꯕ ꯅꯠꯇ꯭ꯔꯣ?" ꯕꯣꯆꯥꯅ, "ꯏꯄꯨ, ꯑꯗꯨꯗꯤ ꯌꯥꯝ ꯐꯕ ꯋꯥꯅꯤ, ꯌꯥꯅꯤ, ꯅꯁꯨꯈꯣꯏ ꯑꯗꯨꯝ ꯂꯥꯛꯆꯒꯦ. ꯏꯄꯨꯅ ꯇꯧꯕꯤꯅꯤꯡꯕ ꯆꯥꯡꯌꯦꯡ ꯇꯧꯕꯤꯌꯨ, ꯏꯄꯨꯅ ꯇꯧ ꯍꯥꯏꯕ ꯊꯕꯛ ꯄꯨꯡꯕꯁꯨ ꯂꯣꯏ ꯇꯧꯖꯒꯦ." ꯅꯨꯡꯁꯤꯖꯥꯎꯅ, "ꯃꯥꯅꯤ ꯏꯄꯨ, ꯑꯩ ꯃꯔꯝ ꯌꯥꯝ ꯃꯣꯛꯆꯒꯦ, ꯍꯌꯦꯡꯗꯒꯤ ꯍꯦꯛꯇ ꯂꯥꯛꯆꯔꯒꯦ ꯏꯄꯨ ꯑꯗꯨꯗꯤ." "ꯍꯣ, ꯐꯔꯦ ꯑꯗꯨꯗꯤ, ꯉꯁꯤꯒꯤꯗꯤ ꯅꯣꯏ ꯅꯌꯨꯝ ꯊꯟꯈ꯭ꯔꯣꯀꯣ, ꯌꯥꯔꯕ꯭ꯔꯣ?" "ꯍꯣꯏ ꯏꯄꯨ, ꯐꯅꯤ, ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯏꯄꯨ." ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤꯒ ꯁꯥꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯡꯁꯤꯖꯥꯎꯅ, "ꯏꯇꯥꯎ, ꯂꯥꯏꯁꯦ ꯂꯩꯗꯤ ꯂꯩꯕꯖꯥꯠꯅꯤꯀꯣ." "ꯊꯋꯥꯏꯁꯦ, ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯊꯋꯥꯏꯁꯤ ꯅꯨꯡꯉꯥꯏꯔꯤꯅꯦꯁꯦ. ꯐꯩꯔꯦꯟꯖꯥꯎ ꯍꯥꯏꯕ ꯍꯅꯨꯕꯁꯦ ꯑꯩꯅ ꯃꯔꯝ ꯇꯞ ꯇꯥꯕꯩ ꯃꯣꯛꯆꯜꯂꯗꯤ ꯑꯗꯩꯗꯤ ꯑꯗꯨꯝ ꯊꯣꯏꯊꯣꯏꯕꯤꯁꯦ ꯑꯩꯒꯤ ꯑꯣꯏꯔꯅꯤꯕ." ꯕꯣꯆꯥꯅ, "ꯏꯇꯥꯎ ꯅꯨꯡꯁꯤ, ꯃꯔꯝ ꯃꯣꯛꯄꯗꯤ ꯑꯩꯅ ꯅꯉꯣꯟꯗꯩ ꯈꯔ ꯍꯦꯜꯂꯝꯅꯤꯗ, ꯑꯗꯨꯅ ꯍꯟꯅꯨꯕ ꯐꯩꯔꯦꯟꯖꯥꯎꯅ ꯃꯆꯨ ꯅꯨꯄꯤꯁꯦ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯄꯤꯁꯤꯜꯂꯅꯤ ꯀꯩꯅꯣ." "ꯍꯦꯔꯦ ꯏꯇꯥꯎ ꯕꯣꯆꯥ, ꯅꯪꯕꯨ ꯀꯌꯥꯝ ꯐꯕ ꯃꯤꯅꯣ? ꯊꯣꯏꯊꯣꯏꯕꯤꯗꯤ ꯍꯟꯅꯨꯕ ꯐꯩꯔꯦꯟꯖꯥꯎꯅ ꯑꯩꯉꯣꯟꯗ ꯄꯤꯗꯣꯏ ꯂꯩꯔꯦ, ꯑꯗꯨꯅ ꯅꯪ ꯊꯣꯏꯊꯣꯏꯕꯤꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯑꯣ. ꯀꯔꯤ ꯋꯥꯇꯥ ꯈꯣꯟꯗꯥꯅꯤꯒꯤ ꯏꯇꯥꯎ ꯅꯨꯡꯁꯤ ꯅꯪꯒꯤꯗꯨꯗꯤ? ꯐꯠꯇ꯭ꯔꯤꯁꯤ ꯅꯪꯅꯤ ꯅꯪ. ꯑꯩꯗꯤ ꯅꯪꯗꯧꯅ ꯐꯠꯇꯕ ꯋꯥꯈꯜ ꯀꯩꯁꯨ ꯈꯟꯗꯦ, ꯑꯗꯨꯅ ꯊꯣꯏꯊꯣꯏꯕꯤꯗꯤ ꯑꯩꯒꯤ, ꯈꯪꯂꯕ꯭ꯔꯥ ꯕꯣꯆꯥ, ꯑꯩꯒꯤ." "ꯑꯣ, ꯐꯔꯦ ꯑꯗꯨꯏꯗꯤ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ, ꯀꯅꯥꯅ ꯊꯣꯏꯊꯣꯏꯕꯤ ꯐꯪꯒꯦ ꯍꯥꯏꯕꯗꯣ. ꯑꯗꯨꯒ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏꯅꯤꯁꯨ ꯄꯨꯜꯂꯒꯨꯝꯁꯦ. ꯑꯩꯒꯤ ꯅꯨꯄꯤꯗ ꯌꯥꯝ ꯆꯞꯁꯤꯜꯂꯦꯅ ꯍꯩꯅꯗ꯭ꯔꯦꯕ, ꯃꯔꯨꯞꯅꯤꯒ ꯍꯥꯏꯅꯤꯡꯗꯦ ꯑꯩꯗꯤ." "ꯐꯔꯦ ꯀꯩꯅꯣ, ꯌꯦꯡꯅꯔꯁꯤ. ꯅꯪ ꯇꯤꯟꯅꯔꯒ ꯑꯩ ꯁꯤꯗꯧ ꯅꯠꯇꯦ, ꯆꯠꯂꯣ ꯑꯥꯗ, ꯊꯣꯏꯊꯣꯏꯕꯤꯗꯤ ꯑꯩꯒꯤ ꯑꯣꯏꯗꯨ ꯂꯩꯔꯦ." ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯖꯥꯎ ꯑꯃꯗꯤ ꯕꯣꯆꯥ ꯑꯅꯤꯗꯨ ꯊꯣꯏꯊꯣꯏꯕꯤꯒꯤ ꯃꯔꯝꯗꯒꯤ ꯈꯠꯅꯔꯛꯇꯨꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯃꯃꯤꯠꯀꯥꯗꯨ ꯈꯥꯅ ꯌꯦꯡꯅꯗꯨꯅ ꯍꯟꯅꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯐꯩꯔꯦꯟꯖꯥꯎ ꯃꯌꯨꯝ ꯆꯪꯂꯛꯄꯗ ꯃꯁꯨꯅ ꯆꯦꯡ ꯈꯞꯂꯤꯕꯗꯨ ꯌꯦꯡꯗꯨꯅ ꯍꯥꯏ, "ꯍꯩ, ꯄꯨꯄꯨꯒꯤ ꯊꯣꯏ, ꯅꯪ ꯆꯦꯡꯗꯨ ꯀꯩꯗꯧꯕ ꯀꯌꯥꯝ ꯋꯥꯠꯂꯤ? ꯄꯨꯄꯨ ꯅꯪꯉꯣꯟꯗ ꯄꯥꯈꯣꯜ ꯑꯝꯇ ꯁꯤꯒꯦꯅꯦꯍꯦ." "ꯄꯨꯄꯨ, ꯂꯣꯏꯗꯣꯔꯦ, ꯈꯖꯤꯛꯇꯪ ꯉꯥꯏꯔꯦ." "ꯀꯩ ꯋꯥꯅꯣ ꯄꯨꯄꯨꯅ ꯍꯥꯏꯒꯦ ꯍꯥꯏꯔꯤꯕꯣ?" "ꯑꯣ, ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦꯗ, ꯅꯪꯅꯦ ꯅꯅꯦ ꯀꯨꯊꯥꯞ ꯍꯣꯏꯗ ꯑꯃꯨꯛꯇ ꯆꯠꯂꯨꯁꯣ, ꯑꯗꯨꯒ ꯄꯨꯄꯨꯅ
ꯅꯣꯡꯊ꯭ꯔꯩ ꯍꯧꯕ꯭ꯔꯥ ꯍꯪꯂꯛꯏ ꯑꯃꯨꯛꯇ ꯍꯪꯉꯣ ꯍꯧꯔꯝꯂꯕꯗꯤꯅꯦ ꯈꯔ ꯈꯖꯤꯛ ꯄꯨꯔꯛꯎ ꯃꯁꯤ ꯍꯥꯏꯒꯦ ꯇꯧꯕꯅꯤꯗ ꯍꯣꯏ ꯄꯨꯄꯨ ꯆꯠꯂꯨꯒꯦ ꯑꯩ ꯊꯕꯛꯁꯦ ꯂꯣꯏꯁꯤꯜꯂꯝꯂꯒ ꯆꯠꯂꯨꯔꯒꯦ ꯄꯨꯄꯨ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯄꯨꯄꯨ ꯏꯃꯨꯡꯗ ꯐꯤ ꯑꯃꯨꯛꯇ ꯍꯣꯡꯂꯨꯈꯤꯒꯦ ꯑꯗꯨꯒꯅꯦ ꯅꯪꯒꯤ ꯍꯣꯔꯦꯟ ꯆꯥꯛ ꯊꯣꯡꯅꯕ ꯋꯥꯏ ꯅꯝꯕꯤꯔꯨꯈꯤꯒꯦ ꯅꯪ ꯅꯊꯧꯗꯨ ꯂꯣꯏꯔꯒ ꯅꯅꯦ ꯈꯣꯏꯗ ꯆꯠꯂꯨꯔꯣꯀꯣ ꯑꯗꯨꯗꯤ ꯍꯣꯏ ꯄꯨꯄꯨ ꯍꯥꯏꯔꯝꯗꯨꯅ ꯐꯥꯏꯔꯦꯟꯖꯥꯎ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯊꯣꯏꯊꯣꯏꯕꯤꯁꯨ ꯃꯥꯒꯤ ꯃꯊꯧ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯂꯒ ꯀꯨꯊꯥꯞꯀꯤ ꯃꯌꯨꯝ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯀꯨꯊꯥꯞꯀꯤ ꯃꯌꯨꯝ ꯌꯧꯗꯨꯅ ꯑꯁꯨꯝ ꯆꯪꯂꯛꯄꯗ ꯁꯨꯃꯥꯡ ꯃꯁꯤꯗꯨꯗ ꯀꯨꯊꯥꯞꯀꯤ ꯃꯆꯥꯅꯨꯄꯥ ꯊꯥꯡꯉꯝꯕꯁꯨ ꯁꯤꯡꯈꯥꯏꯗꯨꯅ ꯂꯩꯔꯝꯂꯤ ꯊꯣꯏꯊꯣꯏꯕꯤ ꯊꯥꯡꯉꯝꯕ ꯃꯥꯕꯨ ꯈꯖꯤꯛꯇꯪ ꯌꯦꯡꯂꯝꯂꯒ ꯆꯪꯁꯤꯟꯗꯨꯅ ꯗꯥꯔꯤ ꯃꯈꯥꯗꯨꯗ ꯂꯦꯞꯇꯨꯅ ꯀꯧꯏ ꯏꯅꯦ ꯀꯨꯊꯥꯞ ꯍꯣꯏ ꯏꯅꯦ ꯂꯩꯕꯤꯗꯕ꯭ꯔꯣ ꯀꯩꯅꯣꯝꯇ ꯍꯥꯏꯅ ꯀꯧꯕꯗꯨꯗ ꯊꯥꯡꯉꯝꯕ ꯃꯃꯥꯏꯗꯨ ꯅꯣꯟꯈꯠꯂꯛꯇ ꯁꯤꯡ ꯑꯗꯨ ꯈꯥꯏꯅ ꯈꯥꯏꯅ ꯈꯨꯝꯃꯤ ꯏꯃꯥ ꯂꯩꯇꯦ ꯀꯩꯊꯦꯜ ꯆꯠꯈꯤꯕꯅꯤ ꯀꯩ ꯍꯥꯏꯕꯅꯣ ꯑꯩꯉꯣꯟꯗ ꯁꯨꯝ ꯍꯥꯏꯕꯤꯔꯝꯃꯣ ꯊꯣꯏꯊꯣꯏꯕꯤ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯇꯨꯅ ꯇꯟꯅ ꯈꯨꯝꯃꯤ ꯑꯩꯈꯣꯏ ꯄꯨꯄꯨꯅ ꯅꯣꯡꯊ꯭ꯔꯩ ꯍꯧꯕ꯭ꯔꯥ ꯍꯪꯉꯨꯁꯨꯅ ꯂꯥꯛꯄꯅꯦ ꯏꯅꯦ ꯂꯩꯇ꯭ꯔꯕꯅꯤꯅ ꯀꯣꯟꯅ ꯂꯥꯛꯑꯒꯦ ꯍꯥꯏꯗꯨꯅ ꯊꯣꯏꯊꯣꯏꯕꯤ ꯄ꯭ꯔꯕꯞ ꯊꯣꯔꯛꯏ ꯊꯥꯡꯉꯝꯕ ꯃꯥꯁꯨ ꯃꯊꯧ ꯑꯗꯨꯃꯛ ꯇꯧꯔꯤ ꯋꯥꯂꯥꯟ ꯑꯝꯇ ꯈꯨꯝꯂꯛꯇꯦ ꯃꯇꯧ ꯑꯗꯨꯗ ꯊꯣꯏꯊꯣꯏꯕꯤ ꯆꯅ ꯋꯥꯈꯜꯗ ꯈꯜꯂꯤ ꯑꯁ ꯀꯔꯤ ꯅꯨꯄꯥꯅꯣ ꯈꯪꯗꯦꯃꯤ ꯑꯣꯟꯊꯣꯛꯅ ꯆꯥꯎꯊꯣꯛꯈ꯭ꯔꯦ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯥꯁꯦ ꯑꯁꯨꯃꯥꯏꯅ ꯌꯥꯝ ꯆꯥꯎꯊꯣꯛꯆꯕꯁꯦ ꯍꯧꯅ ꯁꯥ ꯑꯣꯏꯕꯖꯥꯠꯅꯤ ꯋꯥꯒ ꯉꯥꯡꯗꯧ ꯇꯜꯂꯦ ꯑꯁꯦꯡꯕ ꯏꯅꯦꯗꯨꯁꯨ ꯂꯩꯔꯝꯒꯦ ꯍꯥꯏꯗꯦꯕ ꯃꯁꯤꯒꯤ ꯄꯨꯔꯨꯝ ꯍꯩꯗꯣꯛꯄꯁꯤꯒ ꯍꯦꯛ ꯊꯦꯡꯅꯍꯜꯂꯦꯕꯨ ꯑꯁꯤ ꯈꯟꯗꯨꯅ ꯊꯣꯏꯊꯣꯏꯕꯤ ꯃꯌꯨꯝ ꯇꯝꯅ ꯑꯃꯨꯛ ꯍꯟꯈꯤ ꯊꯥꯡꯉꯝꯕ ꯊꯣꯏꯊꯣꯏꯕꯤ ꯆꯠꯈ꯭ꯔꯕꯗ ꯃꯊꯧ ꯇꯧꯔꯝꯕ ꯃꯈꯨꯠ ꯑꯗꯨ ꯂꯦꯞꯇꯨꯅ ꯅꯨꯄꯤ ꯃꯥꯕꯨ ꯆꯠꯈ꯭ꯔꯕ ꯌꯦꯡꯂꯛꯏ ꯊꯣꯏꯊꯣꯏꯕꯤꯅ ꯂꯥꯞꯅ ꯆꯠꯂꯤꯕꯗꯨ ꯎꯕꯗ ꯃꯍꯥꯛ ꯋꯥꯈꯜꯗ ꯁꯨꯝꯅ ꯈꯜꯂꯤ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯗꯨꯅꯣ ꯈꯜꯂꯤꯉꯩ ꯃꯥꯗꯤ ꯌꯧꯈ꯭ꯔꯅꯤꯁꯦ ꯑꯁ ꯂꯥꯟꯅ ꯑꯃꯨꯛ ꯈꯜꯂꯝꯃꯅꯤ ꯑꯩꯅ ꯋꯥ ꯉꯥꯡꯕꯒ ꯈꯔ ꯇꯟꯕꯅꯤ ꯃꯥꯅꯗꯤ ꯑꯩꯁꯦ ꯀꯩꯅꯣꯝ ꯑꯣꯏꯅ ꯈꯜꯂꯝꯃꯅꯤꯕ ꯁꯣꯝꯗ ꯑꯩꯅꯗꯤ ꯃꯥꯕꯨ ꯈꯟꯖꯔꯤꯕ ꯃꯥꯒꯤ ꯃꯥꯏꯊꯣꯡꯁꯦ ꯃꯤꯕꯨ ꯉꯥꯎꯍꯟꯕ ꯁꯨꯃꯠꯅ ꯑꯃ ꯌꯥꯎꯔꯛꯏ ꯑꯁꯤꯅꯅꯤ ꯑꯩꯕꯨ ꯃꯥꯅ ꯉꯥꯎꯍꯜꯂꯤꯕꯁꯦ ꯅꯣꯡꯃꯇ ꯃꯥꯒꯤ ꯃꯥꯏꯊꯣꯡꯁꯦ ꯌꯦꯡꯕ ꯐꯥꯎꯕ ꯉꯝꯖꯗꯦ ꯁꯤꯅꯗꯤ ꯃꯍꯥꯛ ꯃꯤꯒꯤꯗꯨꯝ ꯑꯣꯏꯈꯤꯕ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯑꯩꯁꯨ ꯅꯨꯄꯥꯅꯤ ꯅꯣꯡꯃꯗꯤ ꯏꯀꯥꯏꯒꯤ ꯂꯣꯏꯅ ꯊꯥꯗꯣꯛꯂꯒ ꯅꯨꯡꯁꯤ ꯍꯥꯏꯅ ꯒꯤꯗꯤꯛꯇ ꯅꯝꯗꯣꯏꯅꯦ ꯑꯩꯅ ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯤꯉꯩ ꯃꯃꯥꯏꯕꯦꯝꯃ ꯀꯨꯊꯥꯞꯁꯨ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ ꯏꯁ ꯀꯩꯊꯦꯜꯁꯦ ꯃꯤ ꯆꯤꯟꯕꯅ ꯑꯃꯨꯛꯇꯣꯏꯕ ꯆꯠꯐꯝꯒ ꯈꯪꯗꯦ ꯋꯥꯅꯤ ꯑꯩ ꯍꯌꯦꯡ ꯃꯈꯩꯗꯤꯅꯦ ꯑꯌꯨꯛꯇ ꯑꯣꯏꯅ ꯆꯠꯄ ꯇꯥꯔꯦ ꯍꯥꯏ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯅꯪꯕꯨ ꯁꯤꯡꯗꯣ ꯈꯥꯏꯕ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯥꯎꯕ ꯈꯥꯎꯒꯁꯦ ꯑꯃꯨꯛꯇ ꯊꯥꯡꯖꯤꯜꯂꯔꯣꯁꯤ ꯏꯃꯥꯗ ꯊꯥꯡꯉꯝꯕ ꯃꯥꯗꯤ ꯋꯥꯈꯜ ꯑꯃꯗ ꯂꯨꯞꯂꯤꯉꯩ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯀꯥꯗꯨ ꯑꯃꯠꯇ ꯍꯦꯛ ꯇꯥꯔꯝꯗꯦ ꯃꯥꯏꯀꯩ ꯑꯃꯗ ꯁꯨꯝ ꯌꯦꯡꯗꯨ ꯂꯩꯕꯗꯨꯗ ꯀꯨꯊꯥꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏ ꯍꯣꯏ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯀꯔꯤꯅꯣ ꯇꯥꯗ꯭ꯔꯕ꯭ꯔꯣ ꯅꯪꯕꯣ ꯀꯔꯥꯏꯗꯅꯣ ꯃꯥꯅ ꯌꯦꯡꯂꯤꯕꯁꯤꯅ ꯑꯃꯥꯡꯁꯪꯗ ꯌꯦꯡꯂꯒ ꯁꯨꯝ ꯂꯩꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯉꯥꯎꯔꯕ꯭ꯔꯥ ꯅꯪꯕꯣ ꯍꯥꯏꯗꯨꯅ ꯀꯨꯊꯥꯞ ꯃꯆꯥꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯈꯪꯉꯤꯅꯦ ꯏꯜꯂꯤ ꯏꯃꯥ ꯍꯜꯂꯕꯣ ꯍꯣꯏꯅꯦ ꯉꯁꯥꯏꯅ ꯍꯜꯂꯛꯑꯦ ꯀꯔꯤꯅꯣ ꯅꯪꯅ ꯑꯃꯥꯡꯁꯪ ꯑꯁꯤꯗ ꯑꯗꯨꯝ ꯃꯨꯟꯅ ꯌꯦꯡꯂꯤꯕꯗꯨꯕꯣ ꯉꯥꯎꯔꯕ꯭ꯔꯣ ꯅꯪ ꯏꯟꯁꯥꯡꯒꯁꯦ ꯑꯃꯨꯛꯇ ꯊꯥꯡꯖꯤꯜꯂꯔꯣ ꯍꯥꯏ ꯋꯥꯅꯤ ꯍꯣꯏ ꯃ ꯊꯥꯡꯖꯤꯜꯂꯒꯦ ꯑꯗꯨ ꯏꯃꯥ ꯏꯄꯨ ꯐꯩꯔꯦꯟꯖꯥꯎꯒꯤ ꯃꯁꯨ ꯅꯨꯄꯤꯗꯣ ꯏꯃꯥꯕꯨ ꯍꯪꯕ ꯂꯥꯛꯑꯝꯕꯅꯤ ꯊꯣꯏꯊꯣꯏꯕꯤꯔꯣ ꯃꯥꯗꯤ ꯑꯩꯕꯨ ꯀꯔꯤꯒꯤ ꯍꯪꯂꯤꯕꯅꯣꯅꯦ ꯏꯄꯨꯅ ꯅꯣꯡꯊ꯭ꯔꯩ ꯈꯖꯤꯛ ꯂꯧꯔꯨꯁꯨ ꯍꯥꯏꯗꯅ ꯂꯥꯛꯄꯅꯦ ꯍꯥꯏ ꯑꯗꯣ ꯏꯃꯥ ꯂꯩꯇꯕꯗꯒꯤ ꯑꯗꯨꯝ ꯍꯟꯈ꯭ꯔꯦ ꯃꯥꯗꯤ ꯏꯍꯦ ꯑꯗꯨꯕꯨ ꯏꯃꯥꯅ ꯂꯩꯇ꯭ꯔꯕꯁꯨ ꯅꯪꯅ ꯀꯣꯛ ꯄꯤꯈꯤꯕ ꯀꯩꯗꯧꯒꯦ ꯑꯩ ꯋꯥ ꯉꯥꯡꯕꯗꯣ ꯌꯥꯝ ꯇꯜꯂꯕ ꯑꯗꯨꯒꯤꯅꯦꯕ ꯇꯧꯅꯤꯌꯦ ꯅꯪ ꯇꯧꯅꯤꯌꯦꯕ ꯑꯉꯥꯡꯗꯣ ꯅꯪ ꯎꯕꯗ ꯋꯥ ꯍꯥꯏꯕ ꯇꯟꯗꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯕ ꯑꯣꯏꯔꯤꯅꯤ ꯁꯦ ꯏꯃꯥ ꯍꯦꯛꯀꯦ ꯂꯥꯎ ꯑꯗꯨꯒꯅꯦ ꯅꯪ ꯑꯃꯨꯛꯇ ꯊꯤꯜꯂꯨꯁꯨꯁꯦ ꯑꯁ ꯑꯩꯕꯨ ꯑꯃꯨꯛ ꯊꯤꯜꯂꯨꯁꯨ ꯍꯥꯏꯔꯣ ꯏꯃꯥ ꯑꯗꯨ ꯊꯤꯜꯂꯨꯕꯕꯨ ꯀꯩꯗꯧꯒꯦ ꯆꯠꯂꯨ ꯑꯃꯨꯛꯇ ꯊꯤꯜꯂꯨꯁꯨ ꯏꯃꯥ ꯍꯦꯛꯀꯦ ꯂꯥꯎꯁꯦ ꯍꯣꯏ ꯏꯃꯥ ꯊꯣꯏꯊꯣꯏꯕꯤꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯄꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ ꯄꯨꯄꯨ ꯑꯩ ꯆꯠꯂꯨꯔꯦ ꯏꯅꯦ ꯀꯨꯊꯥꯞ ꯈꯣꯏꯗ ꯑꯗꯣ ꯏꯅꯦꯗꯤ ꯃꯌꯨꯝꯗ ꯂꯩꯍꯧꯗꯦ ꯀꯩꯊꯦꯜ ꯆꯠꯈꯤ ꯍꯥꯏ ꯑꯗꯨꯅ ꯄꯨꯄꯨꯒꯤ ꯅꯣꯡꯊ꯭ꯔꯩꯗꯣ ꯍꯌꯦꯡ ꯑꯣꯏꯅ ꯍꯪꯂꯨꯔꯒꯦ ꯄꯨꯄꯨ ꯀꯨꯊꯥꯞ ꯂꯩꯍꯧꯗꯦ ꯍꯥꯏꯕ ꯍꯣꯏ ꯄꯨꯄꯨ ꯃꯆꯥꯅꯨꯄꯥ ꯋꯥ ꯌꯥꯝꯅ ꯂꯤꯛꯅ ꯉꯥꯡꯕꯗꯣ ꯑꯗꯨ ꯂꯩꯍꯧꯏ ꯑꯗꯣ ꯑꯩ ꯃꯥꯒ ꯋꯥ ꯉꯥꯡꯅꯕ ꯇꯟꯕꯒꯤ ꯑꯗꯨꯝ ꯍꯜꯂꯛꯏ ꯍꯩꯃꯥ ꯊꯥꯡꯉꯝꯕꯗꯨ ꯂꯩꯔꯕꯗꯤ ꯅꯪꯕꯨ ꯃꯉꯣꯟꯗ ꯑꯗꯨꯃꯛ ꯍꯪꯕ ꯌꯥꯗ꯭ꯔꯣ ꯑꯁ ꯇꯜꯂꯦ ꯄꯨꯄꯨ ꯃꯥꯗꯤ ꯃꯤꯅ ꯋꯥ ꯉꯥꯡꯂꯒ ꯌꯥꯝ ꯈꯨꯝꯒꯟꯗꯦ ꯑꯗꯨꯅ ꯑꯩ ꯇꯜꯂꯦ ꯄꯨꯄꯨ ꯊꯤꯗ ꯃꯁꯤ ꯑꯄꯪꯕꯁꯤꯗꯤ ꯃꯁꯤꯗꯤ ꯋꯥ ꯉꯥꯡꯗ꯭ꯔꯤꯕꯗꯨ ꯐꯔꯤꯕꯅꯤꯅꯦ ꯀꯩ ꯀꯥꯟꯅꯒꯗꯒꯦ ꯆꯒꯠ ꯉꯥꯡꯂꯒ ꯋꯥ ꯃꯥꯡꯅꯕꯅꯤ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯈꯔ ꯂꯦꯝꯒꯗꯧꯅꯤ
ꯊꯥꯡꯉꯝꯕꯗꯣ ꯄꯨꯄꯨꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯖꯈ꯭ꯔꯦ꯫ ꯃꯥꯗꯤ ꯐꯠꯇꯕ ꯆꯤꯟꯖꯥꯛꯁꯨ ꯆꯥꯗꯦ, ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯃꯆꯟ ꯃꯆꯦꯗꯁꯨ ꯀꯔꯟ ꯇꯥꯗꯦ꯫ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒ ꯅꯨꯡꯉꯥꯏꯅ ꯃꯃꯥꯒ ꯃꯈꯣꯏꯅꯤ ꯈꯛꯇ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯤꯕꯗꯨꯅꯤ꯫ ꯑꯗꯨ ꯐꯠꯇ꯭ꯔꯣ? ꯃꯁꯛꯁꯨ ꯌꯥꯝ ꯐꯖꯩ ꯃꯥꯗꯤ꯫ ꯍꯣꯏ ꯄꯨꯄꯨ, ꯃꯁꯛꯄꯨꯗꯤ ꯅꯨꯄꯥꯗ ꯅꯨꯄꯥꯅꯤ, ꯌꯥꯝ ꯐꯖꯩ꯫ ꯑꯗꯨ ꯄꯨꯄꯨ, ꯃꯥꯁꯤ ꯑꯩꯗꯤ ꯌꯥꯝ ꯀꯤꯖꯩ꯫ ꯑꯦ, ꯅꯪꯗꯤ ꯊꯥꯡꯉꯝꯕꯕꯨ ꯀꯔꯤꯒꯤ ꯀꯤꯔꯤꯕ? ꯃꯥꯅ ꯅꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯛꯂꯒꯦ? ꯀꯩꯁꯨ ꯍꯥꯏꯔꯛꯇꯦ꯫ ꯑꯗꯨꯗ ꯃꯥꯁꯤ ꯄꯨꯄꯨ, ꯑꯩꯗꯤ ꯌꯥꯝ ꯁꯥꯊꯤꯔꯝꯗꯣꯏ ꯃꯥꯜꯂꯦ꯫ ꯋꯥꯁꯨ ꯀꯌꯥ ꯉꯥꯡꯒꯟꯗꯕꯅꯤꯅ, ꯃꯁꯛꯇꯨꯁꯨ ꯑꯁꯥꯎꯕꯒꯤ ꯃꯑꯣꯡ ꯑꯗꯨꯝ ꯃꯥꯜꯂꯦ꯫ ꯐꯨꯔꯛꯇꯣꯏꯒ ꯃꯥꯜꯂꯤ ꯄꯨꯄꯨ꯫ ꯍꯦꯔꯥ, ꯅꯨꯄꯥꯅꯕꯨ ꯅꯨꯄꯤ ꯐꯨꯏ ꯍꯥꯏꯕ꯭ꯔꯥ ꯑꯉꯧꯕꯤ? ꯃꯤ ꯃꯕꯨꯛ ꯌꯥꯝ ꯐꯕꯅꯤꯀꯣ ꯊꯥꯡꯉꯝꯕꯗꯣ, ꯅꯪꯅ ꯈꯪꯗ ꯇꯧꯔꯤꯅꯤ꯫ ꯃꯥꯗꯤ ꯀꯅꯥꯝꯇ ꯀꯥꯏꯖꯗꯕꯅꯤ꯫ ꯑꯗꯨ ꯄꯨꯄꯨ, ꯍꯌꯦꯡ ꯑꯃꯨꯛ ꯄꯨꯄꯨꯒꯤ ꯅꯣꯡꯊ꯭ꯔꯩ ꯂꯧꯕ ꯆꯠꯄꯗ ꯃꯥ ꯂꯩꯔꯝꯃꯗꯤ ꯑꯩ ꯑꯗꯨꯝ ꯌꯨꯝꯗ ꯆꯦꯜꯂꯛꯀꯅꯤ ꯄꯨꯄꯨ꯫ ꯇꯜꯂꯦꯕ ꯋꯥ ꯍꯥꯏꯗꯧꯕ꯫ ꯑꯁꯨꯝꯅ ꯃꯁꯨ ꯃꯄꯨ ꯉꯥꯡꯅꯔꯤꯉꯩ ꯊꯥꯡꯉꯝꯕ ꯃꯈꯨꯠꯇ ꯅꯣꯡꯊ꯭ꯔꯩ ꯆꯕꯨꯜ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯇꯟꯅ ꯃꯃꯥꯏ ꯑꯗꯨ ꯂꯨꯛꯊꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ, ꯏꯄꯨꯅ ꯍꯥꯏꯕ ꯅꯣꯡꯊ꯭ꯔꯩ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯖꯔꯦ꯫ ꯏꯃꯥꯅ ꯊꯤꯜꯂꯨꯁꯨ ꯍꯥꯏꯗꯅ ꯂꯥꯛꯆꯕꯅꯤ꯫ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯏꯄꯨ꯫ ꯍꯩꯃꯥ, ꯊꯥꯡꯉꯝꯕ, ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯌꯨꯝꯗ ꯊꯕꯛ ꯂꯩꯍꯧꯕ꯭ꯔꯣ? ꯑꯗꯨꯛ ꯇꯍꯥ ꯆꯠꯀꯦ ꯇꯧꯔꯤꯕꯗꯨꯕꯣ? ꯅꯆꯜꯒ ꯋꯥꯔꯤ ꯁꯥꯈꯣꯅꯦ꯫ ꯌꯥꯔꯅꯤꯗ ꯏꯄꯨ, ꯑꯩ ꯊꯕꯛ ꯈꯖꯤꯛ ꯂꯩꯍꯧꯏ ꯌꯨꯝꯗ, ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯏꯄꯨ ꯍꯥꯏꯗꯨꯅ ꯊꯥꯡꯉꯝꯕ ꯐꯠ ꯍꯦꯛꯇ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯩꯃꯥ, ꯆꯠꯈ꯭ꯔꯦꯅꯦꯁꯦ꯫ ꯄꯨꯄꯨ, ꯀꯩꯅꯣ ꯑꯩꯒ ꯋꯥꯔꯤ ꯁꯥꯎ ꯀꯥꯏꯅ ꯍꯥꯏꯗꯨꯕꯣ? ꯃꯤ ꯑꯩꯅ ꯃꯥꯁꯦ ꯀꯤꯖꯩ ꯍꯥꯏꯔꯒ ꯄꯨꯄꯨ ꯅꯪꯁꯤꯗꯤ꯫ ꯏꯁꯨ ꯏꯕꯦꯝꯃ, ꯀꯤꯖꯔꯁꯨ ꯅꯪꯅ ꯊꯥꯡꯉꯝꯕꯁꯦ ꯄꯥꯝꯂꯞ ꯇꯧꯕꯗꯣ ꯅꯄꯨꯁꯨ ꯈꯪꯉꯤꯅꯦꯍꯦ꯫ ꯑꯁ, ꯑꯩꯈꯣꯏ ꯄꯨꯄꯨꯒꯤ ꯀꯔꯟꯁꯦ ꯑꯃꯨꯛ ꯍꯧꯔꯛꯑꯗꯧꯅꯤ꯫ ꯑꯩꯗ ꯁꯪꯖꯍꯧꯔꯒꯦ꯫ ꯏꯀꯥꯏꯔꯤꯁꯤ ꯌꯦꯡꯉꯣ꯫ ꯍꯩꯃꯥ, ꯏꯄꯨꯒꯤ ꯊꯣꯏ, ꯉꯥꯏꯈꯣꯅꯦ, ꯁꯪꯒꯣꯜꯒꯤ ꯏꯁꯤꯡꯒꯁꯦ ꯑꯃꯨꯛꯇ ꯁꯤꯟꯗꯣꯛꯂꯝꯈꯣꯅꯦ ꯅꯪꯕꯣ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈ꯭ꯔꯕꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯡꯁꯤꯖꯥꯎꯗꯨ ꯑꯌꯨꯛ ꯉꯟꯇꯥꯅ ꯍꯦꯛ ꯐꯩꯔꯦꯟꯖꯥꯎꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯨꯃꯥꯡ ꯑꯗꯨ ꯂꯦꯞꯇꯨꯅ ꯍꯦꯛꯇ ꯂꯥꯎꯏ, ꯍꯣꯏ ꯏꯄꯨ ꯐꯩꯔꯦꯟꯖꯥꯎ, ꯏꯄꯨ ꯍꯧꯖꯤꯛꯐꯥꯎ ꯇꯨꯝꯕꯤꯔꯤꯕ꯭ꯔꯣ? ꯅꯁꯨ ꯂꯥꯛꯆꯔꯦ ꯏꯄꯨ, ꯏꯄꯨꯕꯨ ꯇꯥꯗ꯭ꯔꯕꯣ? ꯐꯩꯔꯦꯟꯖꯥꯎ ꯃꯥꯒꯤ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯗꯨꯅ ꯃꯄꯥꯟ ꯊꯣꯔꯛꯏ, ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ꯫ ꯋꯥꯉꯥꯡ ꯁꯉꯥꯡꯁꯤꯅ ꯃꯔꯣꯜ ꯑꯃ ꯅꯨꯡꯁꯤꯗ꯭ꯔꯤꯕ, ꯃꯥꯒꯤ ꯅꯨꯡꯁꯤꯖꯥꯎ ꯍꯥꯏꯕ ꯅꯨꯡꯁꯤꯅꯤꯡꯉꯥꯏ ꯃꯆꯦꯠ ꯑꯝꯇ ꯌꯥꯎꯗꯕꯁꯦ ꯃꯁꯦ꯫ ꯈꯪꯅꯤ ꯅꯪ, ꯂꯩꯔꯝꯃꯨꯗꯅ ꯉꯁꯤ ꯍꯥꯏꯗꯨꯅ ꯐꯩꯔꯦꯟꯖꯥꯎ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ ꯍꯥꯏ, ꯍꯩ ꯅꯨꯡꯁꯤꯖꯥꯎ, ꯅꯪ ꯂꯥꯛꯂꯕ꯭ꯔꯣ? ꯐꯔꯦ ꯑꯗꯨꯗꯤ ꯊꯕꯛ ꯍꯧꯔꯁꯤꯅꯦꯀꯣ꯫ ꯍꯣꯏ ꯏꯄꯨ, ꯍꯧꯔꯁꯤ꯫ ꯀꯔꯤ ꯇꯧ ꯍꯥꯏꯅꯣ? ꯑꯩꯕꯨ ꯃꯁꯨꯡ ꯃꯃꯥꯟꯅꯕꯗꯧꯅ ꯉꯥꯡꯂꯤꯕ ꯈꯣꯟꯗꯥꯁꯦ ꯌꯦꯡꯉꯨꯅꯦ ꯃꯁꯦ꯫ ꯅꯨꯡꯁꯤꯖꯥꯎ, ꯌꯦꯡꯉꯣꯏ, ꯏꯄꯨꯒꯤ ꯁꯟ ꯑꯅꯤ ꯂꯩꯔꯤꯕꯁꯦ ꯃꯆꯤꯟꯖꯥꯛ ꯌꯥꯎꯗ꯭ꯔꯦ꯫ ꯑꯗꯨꯅ ꯆꯠꯂꯣ, ꯁꯖꯤꯛ ꯈꯖꯤꯛ ꯊꯤꯔꯨꯁꯣ꯫ ꯁꯟ ꯑꯁꯦ ꯊꯥꯗꯣꯛꯄꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯃꯤꯒꯤ ꯂꯧ ꯑꯃꯨꯛ ꯆꯥꯗꯨꯅ ꯂꯩꯔꯝꯂꯕꯗꯤ ꯏꯄꯨꯅ ꯁꯤꯡꯕ ꯉꯝꯂꯔꯣꯏ꯫ ꯑꯗꯨꯅ ꯅꯪ ꯁꯖꯤꯛ ꯊꯤꯔꯨꯁꯣ, ꯆꯠꯂꯣ꯫ ꯍꯣꯏ ꯏꯄꯨ, ꯑꯗꯨꯗꯤ ꯌꯥꯝ ꯂꯥꯏꯗ, ꯁꯖꯤꯛ ꯕꯣꯔꯥ ꯑꯃ ꯄꯨꯔꯛꯀꯦ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯖꯥꯎꯗꯨ ꯅꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯐꯩꯔꯦꯟꯖꯥꯎꯅ, ꯄꯨꯔꯛꯀꯅꯤ ꯅꯪ, ꯅꯨꯡꯉꯥꯏꯅꯤ ꯉꯁꯤ꯫ ꯉꯥꯏꯍꯥꯛ ꯃꯇꯝ ꯀꯥꯟꯅꯔꯒ ꯕꯣꯆꯥꯗꯨꯁꯨ ꯃꯁꯝ ꯃꯅꯥ ꯁꯤꯠ ꯅꯥꯟꯅꯒ ꯍꯥꯠꯇꯅ ꯁꯟꯅ ꯂꯦꯛꯄ ꯃꯥꯟꯈꯩ ꯋꯥꯈꯜꯒ ꯇꯥꯕ ꯁꯥꯗꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯏꯄꯨ, ꯑꯩ ꯂꯥꯛꯆꯔꯦ꯫ ꯉꯁꯤꯗꯤ ꯏꯄꯨꯅ ꯇꯧ ꯍꯥꯏꯕ ꯊꯕꯛ ꯂꯣꯏ ꯇꯧꯔꯗꯣꯏꯅꯤ ꯏꯄꯨ꯫ ꯑꯩ ꯊꯣꯏꯊꯣꯏꯕꯤ ꯐꯪꯗꯣꯏꯅꯤꯅ꯫ ꯇꯥꯛꯄꯤꯔꯣ ꯏꯄꯨ, ꯀꯔꯤ ꯇꯧꯖꯧꯒꯦ? ꯃꯁꯤꯃꯗꯤ ꯋꯥꯉꯥꯡ ꯁꯉꯥꯡꯁꯦ ꯈꯔ ꯌꯥꯏ, ꯑꯗꯨꯕꯨ ꯃꯔꯛꯇ ꯌꯥꯝ ꯇꯥꯅꯤꯡꯗꯕ ꯑꯃꯗꯤ ꯌꯥꯎꯈ꯭ꯔꯦ꯫ ꯐꯩ, ꯇꯧꯒꯦ ꯃꯁꯤ꯫ ꯕꯣꯆꯥ ꯏꯕꯣ, ꯅꯪ ꯂꯥꯛꯂꯕ꯭ꯔꯣ? ꯐꯔꯦ, ꯅꯇꯥꯎ ꯅꯨꯡꯁꯤꯖꯥꯎ ꯈꯣꯏꯗꯤ ꯉꯁꯥꯏ ꯑꯌꯨꯛꯅ ꯂꯥꯛꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯗꯤ ꯅꯪꯒꯤ ꯊꯕꯛ ꯄꯤꯔꯒꯦ꯫ ꯇꯨꯇꯣ ꯁꯦ, ꯏꯄꯨꯒꯤ ꯁꯪꯒꯣꯜꯁꯦ ꯁꯦꯡꯗꯣꯛꯄꯤꯗꯕ ꯐꯅ ꯀꯨꯏꯔꯦ꯫ ꯅꯄꯨꯅ ꯍꯛꯆꯥꯡꯅ ꯁꯣꯟꯖꯤꯜꯂꯛꯄꯅꯦ꯫ ꯑꯗꯨꯅ ꯅꯪ ꯁꯟꯊꯤ ꯁꯟꯌꯨꯡ ꯑꯗꯒꯤ ꯃꯣꯠꯂꯤꯕ ꯃꯌꯥꯝꯁꯦ ꯑꯃꯨꯛꯇ ꯁꯤꯠ ꯅꯥꯟꯅ ꯁꯦꯡꯗꯣꯛꯂꯨꯔꯣ꯫ ꯆꯣ꯫ ꯅꯨꯡꯁꯤꯖꯥꯎꯅ ꯑꯩꯉꯣꯟꯗꯒꯤ ꯍꯥꯟꯈ꯭ꯔꯕ? ꯀꯩꯁꯨ ꯀꯥꯏꯗꯦ, ꯑꯩꯁꯨ ꯑꯩꯒꯤ ꯉꯝꯖꯕꯤ ꯊꯥꯗꯅ ꯇꯧꯔꯒ ꯂꯣꯏꯔꯦ ꯊꯕꯛꯁꯦ꯫ ꯀꯩ ꯊꯕꯛꯅೋ ꯑꯩꯅ ꯇꯧꯗꯣꯏꯁꯤꯅ? ꯑꯁ, ꯁꯟꯊꯤ ꯁꯦꯡꯉꯣꯏꯌꯦ ꯏꯕꯣ, ꯏꯔꯨꯒ ꯂꯨꯔꯒ ꯅꯥꯟꯅ ꯂꯥꯛꯆꯔꯒ ꯇꯟꯈ꯭ꯔꯦ ꯁꯩꯇ꯫ ꯉꯝꯂꯔꯣꯏ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯪ? ꯊꯣꯏꯊꯣꯏꯕꯤ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯔꯤꯔꯣ? ꯅꯠꯇꯦ ꯏꯄꯨ, ꯌꯥꯅꯤ, ꯑꯩ ꯁꯦꯡꯖꯒꯦ꯫ ꯌꯥꯅꯤ, ꯑꯩ ꯁꯦꯡꯖꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯕꯣꯆꯥ ꯁꯪꯒꯣꯜ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯎꯔꯦ ꯁꯟꯊꯤꯕꯨꯡ ꯑꯗꯨꯗ ꯄꯩꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯁꯟꯊꯤ ꯃꯌꯥꯝ ꯑꯗꯨ꯫ ꯕꯣꯆꯥ ꯃꯌꯥꯒꯗꯨ ꯀꯥꯕ ꯈꯪꯗꯈꯩ ꯌꯦꯡꯗꯨꯅ ꯃꯗꯣꯝ ꯁꯣꯟꯖꯩ꯫ ꯍꯔꯦ, ꯑꯁꯨꯛ ꯌꯥꯝꯕ ꯁꯟꯊꯤꯁꯤꯗꯤ ꯀꯩꯅꯦꯒꯤꯁꯤꯗꯤ?
ꯀꯌꯥꯝ ꯀꯨꯏꯔꯕꯗꯒꯤ ꯄꯩꯁꯤꯟꯗꯨꯅ ꯊꯝꯂꯕ ꯁꯟꯊꯤꯅꯣ ꯁꯤꯕꯣ? ꯑꯁ, ꯄꯩꯁꯤꯟꯗꯨꯅ ꯊꯝꯕꯒꯤ ꯃꯅꯝꯁꯤꯁꯨ ꯌꯥꯗ꯭ꯔꯦ. ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯑꯩꯗꯤ? ꯐꯔꯦ. ꯃꯁꯤꯗꯤ ꯅꯥꯇꯣꯟꯁꯤꯗ ꯐꯗꯤꯁꯤꯅ ꯀꯤꯁꯤꯜꯂꯒ ꯍꯦꯛꯇ ꯁꯦꯡꯂꯕ ꯍꯥꯏꯗꯨꯅꯤ. ꯏꯃꯥꯏꯕꯦꯝꯃ, ꯊꯣꯏꯊꯣꯏꯕꯤ ꯐꯪꯂꯒ ꯂꯣꯏꯔꯦ. ꯍꯥꯏꯗꯨꯅ ꯕꯣꯆꯥ ꯁꯟꯊꯤꯗꯨ ꯀꯣꯠꯄ ꯍꯧꯔꯝꯃꯤ. ꯀꯨꯏꯅ ꯄꯩꯁꯤꯟꯗꯨꯅ ꯊꯝꯂꯕ ꯁꯟꯊꯤꯗꯨ ꯈꯖꯤꯛ ꯀꯣꯠꯄ ꯍꯧꯔꯛꯄꯗ ꯍꯟꯅ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ. ꯃꯗꯨ ꯎꯕꯗ ꯕꯣꯆꯥꯗꯨ ꯍꯟꯗꯣꯛꯀꯦ ꯇꯧꯏ. ꯑꯩ ꯑꯣꯗꯣꯔꯦ. ꯃꯅꯝꯁꯤꯗꯤ ꯐꯗꯤꯁꯤꯐꯥꯎ ꯐꯥꯎꯗꯠꯂꯒ ꯆꯪꯉꯩꯅꯤ ꯁꯤꯗꯤ. ꯁꯤꯗꯤ ꯊꯣꯏꯊꯣꯏꯕꯤꯒ ꯑꯝꯇ ꯄꯥꯝꯃꯛꯇ꯭ꯔꯦꯕ ꯁꯤꯗꯤ ꯑꯩ. ꯍꯥꯏꯗꯨꯅ ꯕꯣꯆꯥꯗꯨ ꯁꯣꯔꯒ ꯐꯨꯟꯕ ꯃꯈꯩ ꯁꯟꯊꯤꯗꯨ ꯁꯦꯡꯂꯝꯃꯤ. ꯅꯨꯡꯁꯤꯖꯥꯎꯁꯨ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯁꯖꯤꯛ ꯐꯥꯜꯂꯨꯔꯒ ꯍꯜꯂꯛꯂꯝꯃꯤ. ꯁꯖꯤꯛ ꯑꯗꯨ ꯁꯪꯒꯣꯜꯅ ꯄꯣꯞ ꯍꯦꯛ ꯊꯥꯊꯕꯒ ꯕꯣꯆꯥꯁꯨ ꯃꯃꯥꯏꯗꯒ ꯁꯟꯊꯤ ꯏꯇꯩ ꯇꯩꯕ ꯃꯈꯩ ꯌꯦꯡꯂꯛꯂꯝꯃꯤ. ꯅꯨꯡꯁꯤꯖꯥꯎꯅ ꯑꯁ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ? ꯁꯟꯊꯤ ꯃꯥꯟꯕ ꯅꯁꯛ ꯅꯃꯥꯏꯗꯣ ꯁꯟꯊꯤ ꯂꯣꯏ ꯇꯩꯔꯤꯅꯦꯕꯣ. ꯅꯊꯧꯔꯣ ꯆꯠꯂꯣ ꯑꯗ. ꯅꯪꯁꯨ ꯅꯪꯅ ꯊꯧ ꯇꯧꯔꯨꯁꯣ. ꯍꯣꯏ ꯍꯣꯏ, ꯅꯪꯁꯨ ꯁꯟꯊꯤ ꯀꯣꯠꯍꯧꯈꯣꯅꯦ ꯑꯗꯨꯗꯤꯀꯣ. ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯖꯥꯎ ꯅꯣꯛꯁꯤꯜꯂꯝꯂꯒ ꯆꯠꯈꯤꯔꯝꯃꯤ. ꯀꯌꯥꯗ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯅ ꯌꯦꯡꯉꯨꯅꯦꯁꯦ. ꯐꯩ, ꯑꯗꯨꯕꯨꯗꯤ ꯅꯪꯁꯨ ꯊꯤ ꯀꯣꯠꯂꯣꯏꯕꯣ. ꯅꯨꯡꯁꯤꯖꯥꯎ ꯍꯔꯥꯎ ꯍꯔꯥꯎ ꯍꯨꯃꯥꯡꯒꯗꯨ ꯇꯩꯊꯣꯛꯂꯒ ꯐꯥꯏꯔꯦꯟꯖꯥꯎꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯃꯨꯛ ꯍꯥꯏ. ꯏꯕꯣ, ꯂꯣꯏꯔꯦ ꯁꯖꯤꯛ ꯐꯥꯟꯕ. ꯍꯧꯖꯤꯛꯇꯤ ꯊꯣꯏꯊꯣꯏꯕꯤ ꯄꯤꯔꯣ ꯏꯕꯣ. ꯍꯩꯠ, ꯀꯔꯤꯅꯣ? ꯇꯧꯒꯗꯕ ꯊꯕꯛ ꯌꯥꯝꯅ ꯋꯥꯠꯂꯤ. ꯁꯦ ꯑꯩ ꯈꯣꯡꯗ꯭ꯔꯨꯝꯁꯦ ꯑꯃꯨꯛꯇ ꯍꯦꯛꯀꯦ. ꯅꯪ ꯑꯃꯨꯛꯇ ꯃꯇꯦꯡ ꯄꯥꯡꯂꯔꯣ ꯂꯥꯎ. ꯃꯔꯤ ꯆꯠꯄꯅꯤꯅ ꯁꯒꯥꯏ ꯃꯊꯛꯁꯤꯗ ꯄꯥꯜꯂꯦꯅ ꯇꯧꯔꯤꯁꯦ. ꯏꯄꯨ ꯌꯥꯅꯤ. ꯑꯗꯨꯗꯤ ꯏꯄꯨ ꯁꯟ ꯁꯥꯕꯤꯔꯣ. ꯑꯩ ꯏꯄꯨꯒꯤ ꯅꯥꯡꯒꯟꯅ ꯅꯦꯠꯂꯒ ꯀꯥꯈꯠꯇꯨꯅ ꯍꯦꯛꯇ ꯍꯦꯛꯂꯒꯦ. ꯀꯔꯤ? ꯅꯃꯥꯏꯗꯨꯗ ꯆꯩꯁꯨꯁꯤꯅ ꯀꯟꯒꯦꯗꯨꯅ. ꯍꯅꯨꯕ ꯑꯩꯕꯨ ꯃꯣꯔꯥ ꯁꯥꯍꯨ ꯀꯀꯥꯏꯗꯅ. ꯅꯪ ꯗꯨꯝ ꯁꯟ ꯁꯥꯔꯣ ꯂꯥꯎ. ꯑꯩ ꯍꯦꯛꯀꯦꯅꯦ ꯈꯣꯡꯗ꯭ꯔꯨꯝꯁꯦ. ꯑꯁ, ꯏꯄꯨꯅ ꯑꯩꯉꯣꯟꯗ ꯅꯦꯠꯇꯣꯏꯕ? ꯍꯦ, ꯍꯅꯨꯕ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯥꯗ꯭ꯔꯗꯤ ꯁꯔꯨ ꯄꯣꯂꯥꯡ ꯈꯣꯏꯖꯤꯜꯂꯛꯂꯕ ꯍꯅꯨꯕ ꯑꯩꯉꯣꯟꯗ ꯅꯦꯠꯀꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯅꯪ? ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯎ. ꯁꯟꯗꯨ ꯁꯥꯎ ꯍꯧꯖꯤꯛꯃꯛ. ꯇꯜꯂꯦꯍꯦ. ꯀꯔꯤꯅꯣ? 이수 누피 ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯪ? ꯅꯠꯇꯦ ꯄꯨ, ꯌꯥꯅꯤ. ꯑꯩ ꯁꯟ ꯁꯥꯔꯒꯦ. ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯖꯥꯎꯕꯨ ꯁꯟ ꯁꯥꯍꯜꯂꯒ ꯐꯥꯏꯔꯦꯟꯖꯥꯎꯅ ꯃꯅꯥꯡꯒꯟ ꯑꯗꯨꯗ ꯅꯦꯠꯇꯨꯅ ꯀꯥꯔꯒ ꯈꯣꯡꯗ꯭ꯔꯨꯝꯗꯨ ꯍꯦꯛꯂꯝꯃꯤ. ꯍꯥꯏ ꯏꯕꯨꯡꯉꯣ, ꯂꯦꯡꯒꯅꯨꯀꯣ. ꯑꯩ ꯈꯣꯡꯗ꯭ꯔꯨꯝꯁꯦ ꯑꯃꯨꯛꯇ ꯍꯦꯛꯀꯦ ꯍꯥꯏ. ꯍꯣꯏ ꯌꯥꯅꯤ ꯏꯄꯨ, ꯑꯩ ꯂꯦꯡꯖꯔꯣꯏ. ꯌꯦꯔꯥ, 이수 ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝ ꯑꯀꯟꯕ ꯁꯥꯔꯤꯕ ꯅꯌꯥꯡꯂꯦꯟꯁꯤꯗ ꯅꯦꯠꯊꯒꯦ ꯈꯪꯗꯅ. ꯍꯥꯏꯗꯨꯅ ꯐꯥꯏꯔꯦꯟꯖꯥꯎ ꯅꯨꯡꯁꯤꯖꯥꯎꯒꯤ ꯃꯅꯪꯒꯟ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯂꯦꯞꯂꯒ ꯆꯩꯁꯨꯗꯨꯒꯤ ꯃꯅꯤꯡꯅ ꯅꯨꯡꯁꯤꯖꯥꯎꯒꯤ ꯅꯪꯒꯟ ꯑꯗꯨꯗ ꯁꯨꯊꯔꯛꯂꯝꯃꯤ. ꯑꯁ, ꯑꯌꯣ, ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ? ꯑꯩꯒꯤ ꯅꯪꯒꯟꯁꯤꯗ ꯃꯥꯒꯤ ꯆꯩꯁꯨꯁꯤꯁꯨ ꯄꯨꯔꯒ ꯀꯥꯔꯤ ꯃꯥꯜꯂꯤꯅꯦ. ꯑꯁ, 이보, ꯆꯩꯁꯨꯗꯨꯗꯤ ꯄꯥꯏꯗ꯭ꯔꯁꯨ ꯑꯗꯨꯝ ꯌꯥꯔꯕꯗꯨꯕꯨ. ꯍꯥꯏ 이붕아, 이쁘디 ꯆꯩꯁꯨꯁꯤ ꯌꯥꯎꯗ꯭ꯔꯕꯗꯤ ꯀꯔꯝꯍꯥꯏꯅ ꯂꯦꯞꯄ ꯉꯝꯗꯧꯔꯤꯅꯣ? ꯅꯠꯇꯦ, ꯆꯩꯁꯨꯁꯤꯅ ꯅꯪꯉꯣꯟꯗ ꯊꯤꯜꯂꯕ꯭ꯔꯣ? ꯊꯤꯟꯗꯦꯗ 이쁘, ꯌꯥꯅꯤ. ꯑꯩ ꯑꯗꯨꯝ ꯈꯥꯡꯂꯒꯦ. ꯍꯦꯛꯄꯤꯔꯣ ꯌꯥꯅꯤ. ꯃꯁꯤꯗꯤ ꯇꯧꯒꯦ ꯈꯪꯉꯤ. ꯃꯥꯒꯤ ꯃꯉꯛꯁꯝꯁꯤꯗ ꯆꯩꯁꯨꯁꯤꯅ ꯍꯦꯛꯇ ꯊꯤꯜꯂꯒꯦ. ꯐꯅꯕꯨ ꯅꯨꯡꯉꯥꯏꯔꯤ ꯍꯩ. ꯁꯟꯗ ꯂꯦꯞꯂꯒ ꯇꯣꯡꯕꯁꯤ ꯃꯉꯥꯏ. ꯑꯔꯔ ꯇꯤꯇꯤ, ꯍꯩꯅ ꯍꯩ. ꯅꯨꯡꯁꯤꯖꯥꯎ ꯃꯥꯁꯨ ꯑꯁꯨꯝ ꯆꯨꯝꯅ ꯀꯨꯟꯊꯔꯝꯕꯗꯨ ꯀꯨꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯋꯥꯕꯅ ꯂꯣꯏꯔꯦ. ꯃꯈꯨꯠꯀꯥꯗꯨ ꯁꯖꯤꯡ ꯍꯧꯕ ꯍꯧꯔꯛꯂꯝꯃꯤ. ꯑꯁ, ꯏꯕꯨ ꯂꯣꯏꯕꯤꯗ꯭ꯔꯤꯕꯣ? ꯈꯣꯡꯗ꯭ꯔꯨꯝ ꯀꯌꯥ ꯏꯄꯨꯅ ꯍꯦꯛꯂꯤꯕꯗꯨꯕꯣ? ꯑꯣꯟꯊꯣꯛꯅ ꯀꯨꯏꯈ꯭ꯔꯦ ꯁꯩꯇ. ꯑꯩ ꯁꯤꯒꯗꯧꯔꯦ. ꯂꯣꯏꯗꯧꯔꯦ. ꯅꯠꯇꯦ, ꯅꯪꯕꯨ ꯌꯥꯝ ꯋꯥꯔꯕ꯭ꯔꯣ? ꯑꯩ ꯀꯨꯝꯊꯔꯛꯂꯣꯔꯣ? ꯌꯥꯅꯤ. ꯑꯩ ꯋꯥꯗꯦ ꯏꯄꯨ, ꯑꯩ ꯋꯥꯗꯦ. ꯐꯥꯏꯔꯦꯟꯖꯥꯎ ꯅꯨꯡꯁꯤꯖꯥꯎꯕꯨ ꯋꯥꯕ ꯌꯥꯕ ꯋꯥꯍꯜꯂꯒ ꯀꯨꯝꯊꯔꯛꯇꯨꯅ ꯍꯥꯏ. ꯁꯤ ꯑꯣꯏꯔꯕꯗꯤ ꯌꯥꯔꯦ. ꯅꯨꯡꯁꯤꯖꯥꯎ ꯏꯕꯨꯡꯉꯣ, ꯌꯥꯔꯦ ꯍꯧꯒꯠꯂꯣ. ꯈꯣꯡꯗ꯭ꯔꯨꯝ ꯍꯦꯛꯂꯦ. ꯑꯁ, 이쁘ꯁꯦ ꯍꯅꯨꯖꯩ ꯍꯥꯏꯕꯗꯅꯤ ꯑꯣꯟꯊꯣꯛꯅ ꯂꯨꯝꯈ꯭ꯔꯦ ꯑꯍꯣꯏꯕ. ꯌꯥꯔꯦ. ꯑꯗꯣ ꯏꯃꯨꯡꯗ ꯑꯩꯒꯤ ꯐꯃꯨꯡ ꯃꯈꯥꯗ ꯄꯦꯂꯥ ꯂꯩꯍꯧꯕꯅꯤ. ꯃꯗꯨ ꯑꯃꯨꯛ ꯇꯥꯏꯗꯣꯛꯂꯨꯁꯣ. ꯑꯗꯨꯒ ꯅꯪꯒꯤ ꯊꯕꯛ ꯂꯣꯏꯔꯦ ꯉꯁꯤꯒꯤ. ꯍꯌꯦꯡ ꯑꯃꯨꯛ ꯍꯦꯛ ꯂꯥꯛꯑꯣ. ꯑꯁ, ꯀꯔꯤ ꯄꯦꯂꯥ ꯍꯥꯏꯕ? ꯉꯝꯃꯔꯣꯏ. ꯑꯩ ꯍꯅꯨꯕꯒꯤ ꯑꯃꯥꯡꯁꯦ ꯄꯥꯏꯕꯇꯅꯤ. ꯅꯥꯞ ꯆꯥꯗꯕ ꯀꯔꯤꯅꯣ? ꯑꯗꯨ ꯑꯣꯏꯔꯒꯅ 이수 누피 ꯐꯪꯗ꯭ꯔꯦꯗꯅ ꯕꯣꯆꯥꯒꯤꯗꯨ ꯃꯣꯏꯈꯤꯕ ꯇꯥꯕꯅꯤ. ꯌꯦꯡꯉꯨ, ꯃꯤꯗꯤ ꯀꯔꯤꯁꯨ ꯍꯥꯏꯖꯗꯦ. ꯁꯟꯊꯤ ꯁꯦꯡꯂꯤꯁꯤ ꯌꯦꯡꯉꯨ. ꯑꯁ, ꯑꯩ ꯑꯣꯟꯊꯣꯛꯅꯗꯤ ꯇꯟꯈ꯭ꯔꯦꯗꯀꯣ. ꯐꯔꯦꯁꯦ ꯏꯄꯨ, ꯑꯩ ꯍꯩꯗꯣꯛꯂꯨꯔꯒꯦ. ꯅꯁꯨꯗꯨꯗ ꯐꯪꯂꯒ ꯂꯣꯏꯔꯦ. ꯑꯁꯨꯝꯅ ꯐꯥꯏꯔꯦꯟꯖꯥꯎ ꯅꯨꯄꯥ ꯑꯅꯤꯗꯨꯕꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯃꯊꯣꯡ ꯆꯥꯗꯕ ꯊꯕꯛ ꯀꯌꯥ ꯁꯨꯍꯜꯂꯝꯃꯤ. ꯐꯅꯦꯛ ꯈꯔ ꯁꯨꯍꯟ,
ꯅꯨꯡ ꯑꯃꯨꯛ ꯍꯣꯠꯍꯟ ꯏꯪꯈꯣꯜ ꯑꯃꯨꯛ ꯇꯧꯍꯟ ꯊꯕꯛ ꯀꯌꯥ ꯁꯤꯖꯤꯟꯅꯔꯕꯗ ꯀꯥꯏꯅꯊꯪꯗꯗꯤ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯊꯕꯛ ꯁꯨꯕ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯨꯠꯊꯥ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯊꯥꯡꯉꯝꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯌꯦꯡꯉꯣꯏ, ꯅꯃꯥ ꯑꯩꯁꯨ ꯑꯍꯜ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯦ, ꯑꯗꯨꯅ ꯅꯪ ꯅꯨꯄꯤ ꯊꯤꯖꯤꯟꯅꯕ ꯇꯧꯔꯁꯤꯅꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ꯫ ꯏꯃꯥ, ꯑꯩꯕꯨ ꯀꯥꯏꯗ ꯅꯨꯄꯤꯅꯣ? ꯑꯩ ꯅꯨꯄꯤ ꯈꯪꯅꯕꯒ ꯑꯝꯇ ꯂꯩꯇꯦꯗ꯫ ꯍꯣ ꯃꯗꯨꯒꯤꯁꯨꯅꯦ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ, ꯏꯃꯥꯅ ꯅꯪꯒꯤ ꯅꯨꯄꯤ ꯑꯃ ꯈꯟꯗꯨꯅ ꯊꯝꯂꯕꯅꯦ꯫ ꯀꯅꯥꯅꯣ ꯍꯥꯏꯁꯤꯕꯣ ꯏꯃꯥ? ꯑꯇꯩ ꯀꯅꯥ ꯅꯠꯇꯦꯗ, ꯈꯨꯔꯥ ꯐꯩꯔꯦꯟꯖꯥꯎꯒꯤ ꯃꯁꯨ ꯅꯨꯄꯤ ꯊꯣꯏꯊꯣꯏꯕꯤꯕꯨꯅꯦ꯫ ꯊꯣꯏꯊꯣꯏꯕꯤꯁꯦ ꯃꯄꯨꯁꯤꯒ ꯃꯗꯣꯝ ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇꯦ, ꯃꯔꯝꯁꯨ ꯃꯣꯛꯏ, ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯂꯣꯏꯅ ꯍꯩ꯫ ꯃꯔꯥꯏꯕꯛ ꯊꯤꯔꯤꯕꯤ ꯃꯥꯕꯨ ꯏꯃꯥꯅ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯃꯦ꯫ ꯑꯗꯣ ꯏꯃꯥ, ꯏꯄꯨ ꯐꯩꯔꯦꯟꯖꯥꯎꯅꯕꯨ ꯌꯥꯔꯛꯀꯗ꯭ꯔꯣ? ꯑꯗꯨꯒ ꯊꯣꯏꯊꯣꯏꯕꯤꯒꯤ ꯏꯃꯥ ꯄꯥꯕꯅ ꯃꯇꯧ ꯀꯔꯝ ꯂꯩꯈꯤꯗꯕꯅꯣ ꯏꯃꯥ? ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯅꯤꯗ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ꯫ ꯊꯣꯏꯊꯣꯏꯕꯤꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥꯗꯣ ꯊꯣꯏꯊꯣꯏꯕꯤ ꯄꯣꯛꯄꯗ ꯂꯩꯈꯤꯗꯕꯅꯦ, ꯑꯗꯨꯒ ꯃꯥꯒꯤ ꯄꯥꯕꯗꯨꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯆꯠꯄꯗ ꯆꯥꯎꯔꯕ ꯏꯄꯣꯝ ꯑꯃꯅꯅꯦ ꯂꯥꯛꯁꯤꯟꯈꯤꯕꯗꯒꯤ ꯂꯩꯈꯤꯗꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯈꯨꯔꯥ ꯐꯩꯔꯦꯟꯖꯥꯎꯅ ꯊꯣꯏꯊꯣꯏꯕꯤꯕꯨ ꯃꯗꯣꯝ ꯆꯥꯎꯅꯕ ꯌꯣꯛꯂꯛꯈꯤꯕꯅꯤ꯫ ꯑꯣ, ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯃꯥ ꯑꯗꯨꯗꯤ꯫ ꯑꯗꯨ ꯐꯔꯦ ꯏꯃꯥ, ꯏꯃꯥꯅ ꯐꯅꯤ ꯈꯟꯕꯗꯣ ꯑꯗꯨꯝ ꯇꯧꯕꯤꯔꯣ꯫ ꯏꯃꯥꯒꯤ ꯑꯄꯥꯝꯕꯗ ꯅꯆꯥꯁꯨ ꯑꯗꯨꯝ ꯌꯥꯖꯔꯦ ꯏꯃꯥ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯅꯤꯗꯅ ꯏꯆꯥꯁꯤꯗꯤ꯫ ꯑꯗꯨꯗꯤ ꯏꯃꯥ ꯊꯣꯏꯊꯣꯏꯕꯤꯕꯨ ꯍꯥꯏꯅꯕ ꯆꯠꯂꯒꯦꯀꯣ ꯏꯕꯨꯡꯉꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗꯤ ꯈꯪꯍꯧꯗ ꯀꯨꯊꯥꯞꯇꯨ ꯑꯆꯥ ꯑꯊꯛ ꯑꯊꯨꯝ ꯑꯍꯥꯎ ꯀꯌꯥ ꯄꯨꯔꯗꯨꯅ ꯐꯩꯔꯦꯟꯖꯥꯎꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯊꯣꯏꯊꯣꯏꯕꯤꯕꯨ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯕ ꯂꯥꯛꯂꯝꯃꯤ꯫ ꯐꯩꯔꯦꯟꯖꯥꯎꯁꯨ ꯊꯥꯡꯉꯝꯕꯕꯨ ꯃꯁꯨꯒꯤ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯏ ꯈꯜꯂꯗꯨꯅ ꯃꯁꯨ ꯅꯨꯄꯤꯕꯨ ꯊꯥꯡꯉꯝꯕꯗ ꯊꯥꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯜ ꯃꯁꯦꯟ ꯌꯥꯅꯔꯗꯨꯅ ꯊꯣꯏꯊꯣꯏꯕꯤꯕꯨ ꯊꯥꯡꯉꯝꯕꯗ ꯂꯨꯍꯣꯡꯅꯕ ꯃꯇꯝ ꯂꯦꯞꯅꯔꯝꯃꯤ꯫ ꯃꯇꯝ ꯀꯌꯥ ꯍꯧꯈ꯭ꯔꯕ ꯇꯨꯡ ꯉꯁꯤꯗꯤ ꯊꯣꯏꯊꯣꯏꯕꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ꯫ ꯊꯥꯡꯉꯝꯕ ꯃꯥꯅ ꯕꯣꯔ ꯑꯣꯏꯅ ꯂꯥꯡꯗ꯭ꯔꯦꯟ ꯊꯤꯟꯗꯨꯅ ꯊꯣꯏꯊꯣꯏꯕꯤꯕꯨ ꯂꯧꯕ ꯆꯠꯈꯤꯕꯗꯨ ꯌꯦꯡꯍꯧꯔꯤ ꯊꯣꯏꯊꯣꯏꯕꯤꯕꯨ ꯄꯥꯝꯖꯕ ꯅꯨꯄꯥ ꯀꯌꯥ ꯑꯗꯨꯅ꯫ ꯊꯕꯛ ꯁꯤꯠꯅꯕ ꯃꯇꯝ ꯃꯥꯡꯅꯕ ꯑꯁꯨꯝꯅꯁꯨ ꯉꯥꯡꯅꯔꯤ ꯇꯣꯝꯆꯥꯅ꯫ ꯉꯥꯎꯖꯔꯒ ꯑꯗꯨꯝ ꯂꯩꯍꯧꯔꯦ ꯑꯩꯈꯣꯏꯗꯤ, ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯅꯤꯀꯣ ꯉꯁꯤꯗꯤ꯫ ꯋꯥꯡꯊꯣꯏꯅ, ꯑꯧ, ꯑꯗꯣ ꯊꯥꯡꯉꯝꯁꯤ ꯌꯦꯡꯉꯣ, ꯐꯖꯗ꯭ꯔꯣ? ꯌꯥꯏꯌꯦ ꯑꯗꯨꯝ ꯊꯣꯏꯊꯣꯏꯕꯤꯒꯤ ꯑꯣꯏꯕꯗ꯫ ꯄꯨꯛꯅꯥꯎꯅ, ꯑꯁ ꯄꯥꯝꯗꯤ ꯄꯥꯝꯃꯨꯏꯌꯦ ꯊꯣꯏꯊꯣꯏꯕꯤꯁꯦ꯫ ꯇꯣꯝꯕꯅ, ꯑꯩ ꯊꯣꯏꯊꯣꯏꯕꯤꯁꯦ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯦ ꯈꯟꯕꯗ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯏꯇꯥꯎꯁꯤꯡ꯫ ꯅꯣꯏꯅ ꯍꯥꯏꯕ ꯃꯥꯒꯤ ꯅꯨꯄꯥ ꯇꯣꯝꯕꯗꯣ ꯑꯩ ꯑꯣꯏꯔꯁꯤꯔ ꯈꯪꯗꯦ꯫ ꯋꯥꯡꯊꯣꯏꯅ, ꯀꯔꯤ? ꯋꯥꯈꯜ ꯇꯥꯕ ꯌꯥꯝ ꯁꯥꯕ ꯅꯨꯄꯤꯅ ꯁꯤ ꯇꯧꯗꯧꯅꯤ ꯇꯧꯔꯣꯏꯗꯧꯅꯤ ꯌꯥꯝ ꯈꯪꯗꯥꯏ ꯅꯪꯕꯣ? ꯑꯗꯨꯒ ꯉꯁꯤꯃꯨꯛ ꯉꯥꯡꯂꯤꯕꯅ ꯀꯔꯤꯅꯣ? ꯈꯪꯗꯦ ꯇꯥꯎ, ꯊꯣꯏꯊꯣꯏꯕꯤꯁꯦ ꯑꯩꯒꯤ ꯑꯣꯏꯖꯒꯦ ꯋꯥꯈꯜ ꯀꯌꯥ ꯁꯥꯒꯠꯆꯈꯤꯕꯅꯤ, ꯑꯔꯦꯝꯕꯗ ꯇꯥꯍꯧꯔꯦ ꯉꯁꯤꯗꯤ꯫ ꯋꯥꯡꯊꯣꯏꯅ, ꯌꯥꯔꯦ, ꯃꯤꯒꯤ ꯃꯄꯣꯠꯇ ꯌꯥꯝꯃꯤ ꯇꯥꯎꯔꯅꯨ ꯏꯕꯨꯡꯉꯣ, ꯋꯥꯈꯜ ꯌꯥꯝ ꯇꯥꯕꯧ, ꯅꯍꯥꯟꯃꯨꯛ ꯍꯥꯏꯈ꯭ꯔꯤ ꯃꯌꯥꯝꯗꯨꯒ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯍꯧꯏ꯫ ꯁꯣꯝꯗ ꯅꯨꯡꯁꯤꯖꯥꯎ ꯑꯃꯗꯤ ꯕꯣꯖꯥꯁꯨ ꯐꯝꯃꯤꯟꯅꯗꯨꯅ ꯃꯀꯣꯛꯀꯗꯨ ꯉꯥꯊꯅꯔꯒ ꯀꯞꯃꯤꯟꯅꯔꯤ꯫ ꯅꯨꯡꯁꯤꯖꯥꯎꯅ, ꯏꯇꯥꯎ ꯕꯣꯖꯥ, ꯑꯩꯈꯣꯏ ꯑꯅꯤꯅ ꯏꯄꯨ ꯐꯩꯔꯦꯟꯖꯥꯎꯅ ꯍꯥꯏꯕ ꯊꯕꯛꯁꯤꯡꯗꯣ ꯂꯣꯏ ꯇꯧꯖꯔꯝꯂꯕꯗꯤ ꯉꯁꯤ ꯊꯣꯏꯊꯣꯏꯕꯤꯒꯤ ꯕꯣꯔꯁꯦ ꯑꯩ ꯑꯣꯏꯔꯝꯒꯗꯧꯅꯤꯀꯣ ꯏꯇꯥꯎ꯫ ꯏꯇꯥꯎ ꯅꯨꯡꯁꯤ, ꯑꯩꯁꯨ ꯏꯄꯨ ꯐꯩꯔꯦꯟꯖꯥꯎꯒꯤ ꯑꯃꯥꯡꯁꯪ ꯑꯗꯣ ꯁꯤꯡꯖꯔꯝꯂꯕꯗꯤ ꯊꯣꯏꯊꯣꯏꯕꯤꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯝꯒꯗꯧꯅꯤ ꯉꯁꯤ꯫ ꯑꯣ, ꯆꯥꯛꯆꯩꯗ, ꯑꯩ ꯆꯥꯛꯆꯩꯗ꯫ ꯑꯁꯨꯝꯅ ꯀꯥꯔꯟ ꯇꯥꯕ ꯐꯩꯔꯦꯟꯖꯥꯎꯒꯤ ꯂꯧꯁꯤꯡꯅ ꯃꯁꯨ ꯅꯨꯄꯤꯕꯨ ꯐꯠꯇ꯭ꯔꯕ ꯁꯨꯅꯤꯡꯗꯕ ꯅꯨꯄꯥ ꯀꯌꯥ ꯑꯗꯨꯗꯒꯤ ꯀꯟꯊꯣꯛꯇꯨꯅ ꯊꯥꯡꯉꯝꯕꯒ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯂꯗꯨꯅ ꯊꯣꯏꯊꯣꯏꯕꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫